ꯃꯇꯣꯟ ꯆꯅꯨꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯩꯒꯤ ꯂꯥꯏꯔꯕꯤ ꯊꯣꯏꯒꯤ ꯌꯨꯝ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯦꯡ ꯃꯩꯇꯩ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯃꯒꯤ ꯅꯨꯡꯁꯤꯕ ꯋꯥꯔꯤꯅꯤ꯫ ꯁꯣꯡꯂꯕ ꯏꯪꯈꯣꯜꯗ ꯃꯜꯂꯕ ꯁꯦꯒꯥꯏꯔꯕ ꯌꯨꯝ ꯑꯃꯗ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯑꯃꯠꯇ ꯌꯥꯎꯖꯕꯤ, ꯂꯥꯏꯔꯦꯝꯕꯤꯗꯒꯤ ꯍꯦꯟꯅ ꯐꯖꯕꯤ, ꯊꯃꯣꯏ ꯁꯦꯡꯕꯤ, ꯊꯣꯏ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯊꯣꯏ ꯃꯃꯥ ꯊꯕꯛ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯃꯜꯂꯕ ꯌꯨꯝꯗꯨꯒꯤ ꯑꯍꯣꯕ ꯌꯨꯝ ꯑꯗꯨ ꯏ ꯐꯥꯟꯗꯨꯅ ꯃꯦꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯃꯥꯅ, ꯀꯩꯅꯣ ꯏꯆꯥꯅꯨꯄꯤꯁꯤꯅ ꯌꯨꯝ ꯃꯊꯛꯇ ꯀꯥꯔꯒ ꯇꯧꯔꯤꯁꯤꯕꯣ? ꯊꯣꯏ, ꯌꯨꯝꯗꯣ ꯃꯜꯂꯣꯏꯔꯕꯗꯤꯅꯦꯍꯦ, ꯇꯦꯛꯂꯛꯄ ꯇꯥꯔꯤꯅꯦ꯫ ꯏꯃꯥ, ꯅꯣꯡꯖꯨ ꯃꯇꯝ ꯌꯧꯔꯛꯑꯦ, ꯑꯗꯨꯅ ꯏ ꯑꯃꯟꯕ ꯑꯍꯣꯕꯁꯤꯡꯁꯦ ꯀꯨꯞꯍꯧꯗ꯭ꯔꯗꯤ ꯏꯃꯥ ꯏꯆꯥ ꯇꯨꯝꯕ ꯐꯪꯂꯣꯏꯌꯦ꯫ ꯍꯥꯏ, ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯨꯝꯊꯔꯣ, ꯇꯦꯛꯂꯒ ꯇꯥꯔꯗꯤ ꯑꯗꯨꯅ ꯍꯦꯟꯅ ꯇꯨꯝꯃꯣꯏ꯫ ꯌꯥꯅꯤ ꯏꯃꯥ, ꯀꯩꯁꯨ ꯇꯦꯛꯑꯣꯏ, ꯑꯩꯒꯤ ꯏꯁꯥ ꯀꯨꯞꯄꯁꯤꯅꯒ ꯇꯦꯛꯇꯧ ꯅꯠꯇꯦ꯫ ꯑꯗꯣ ꯀꯨꯝꯊꯔꯣ ꯍꯥꯏꯕꯁꯦ ꯆꯦꯡꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯈꯞꯇꯣꯛꯎꯂꯥ, ꯍꯣꯔꯦꯟ ꯅꯣꯏ ꯈꯨꯔꯥꯗ ꯍꯥꯏꯔꯒ ꯏꯗꯣ ꯀꯨꯞꯍꯜꯂꯁꯤ꯫ ꯏꯃꯥ, ꯈꯨꯔꯥꯅ ꯀꯨꯞꯂꯗꯤ ꯏꯃꯥꯅ ꯄꯣꯔꯛꯏꯕ ꯆꯦꯡꯗꯣ ꯂꯣꯏꯔꯅꯤ, ꯏꯃꯥ ꯏꯆꯥ ꯆꯔꯥ ꯑꯃꯨꯛ ꯍꯦꯟꯅꯤ꯫ ꯉꯔꯥꯡꯁꯨ ꯍꯦꯟ, ꯉꯁꯤꯁꯨ ꯍꯦꯜꯂꯗꯤ ꯑꯩ ꯁꯣꯔ ꯍꯣꯟꯕ ꯉꯝꯗꯅ ꯁꯤꯔꯅꯤ ꯏꯃꯥ, ꯑꯗꯨꯅ ꯑꯩ ꯑꯗꯨꯝ ꯀꯨꯞꯀꯦ꯫ ꯀꯃꯥꯏ ꯉꯥꯡꯅꯅꯤ ꯑꯩꯗꯤ? ꯑꯁ, ꯃꯥ ꯊꯧ ꯇꯧꯖꯔꯅꯤ꯫ ꯃꯣꯏ ꯃꯄꯥ ꯁꯤꯒꯟꯕꯗꯨꯁꯨ ꯉꯟꯅ ꯍꯦꯛꯇ ꯁꯤꯗꯣꯛꯈꯤ, ꯑꯗꯨꯁꯨ ꯀꯩꯁꯨ ꯅꯠꯇꯕ ꯀꯥꯡ ꯑꯃ ꯆꯤꯛꯂꯒ꯫ ꯃꯄꯥꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯖꯔꯝꯂꯕꯗꯤ ꯏꯆꯥ ꯊꯣꯏꯁꯤꯅ ꯃꯃꯥ ꯑꯩꯒ ꯃꯄꯥꯒꯗ ꯀꯦꯖꯗꯨꯅ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯖꯅꯤ꯫ ꯏꯃꯥ, ꯀꯔꯤ ꯑꯃꯨꯛ ꯈꯜꯂꯒ ꯎꯪꯂꯤꯅꯣ ꯁꯨꯃꯥꯡ ꯃꯇꯣꯟꯗꯨꯗ? ꯁꯨꯝ ꯀꯥꯟꯗ ꯅꯣꯏ ꯅꯄꯥꯗꯣ ꯍꯦꯛ ꯍꯦꯛ ꯅꯤꯡꯁꯤꯡꯂꯛꯄ ꯑꯗꯨꯏ ꯎꯪꯂꯤꯅꯤ꯫ ꯏꯃꯥ, ꯅꯪ ꯄꯥꯕꯗ ꯅꯣꯏ ꯅꯄꯥꯗꯣ ꯍꯥꯏꯅꯨꯀꯣ, ꯃꯆꯥꯅꯨꯄꯤ ꯁꯥꯎꯔꯣꯏꯆꯅꯤ꯫ ꯏꯁ, ꯃꯄꯥ ꯃꯁꯛ ꯐꯥꯎꯕ ꯐꯖꯅ ꯈꯪꯍꯧꯗꯕ ꯃꯥꯅ ꯃꯄꯥ ꯆꯩꯕꯒꯁꯨ ꯁꯥꯎꯔꯤꯌꯦ꯫ ꯁꯥꯎꯗꯗꯤ ꯀꯩꯅꯣ ꯏꯃꯥ? ꯌꯥꯔꯦ, ꯁꯠ ꯁꯠ ꯀꯨꯞꯄꯒ ꯀꯨꯝꯊꯔꯣ꯫ ꯑꯗꯣ ꯏꯆꯥ ꯊꯣꯏ, ꯌꯦꯡꯂꯒ ꯀꯨꯞꯄꯨꯀꯣ, ꯁꯣꯛꯄꯟ ꯇꯧꯅꯤ꯫ ꯍꯣꯏ ꯃꯥ꯫ ꯊꯣꯏꯅ ꯌꯨꯝ ꯑꯗꯨ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯏꯅ ꯀꯨꯞꯂꯝꯂꯒ ꯀꯨꯝꯊꯔꯛꯂꯦ꯫ ꯃꯃꯥꯁꯨ ꯆꯦꯡ ꯈꯞꯇꯨꯅ ꯆꯥꯛ ꯊꯣꯡꯕ ꯍꯧꯈ꯭ꯔꯦ꯫ ꯏꯃꯥ, ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯕꯣ? ꯍꯣꯏ, ꯆꯥꯛꯇꯤ ꯂꯣꯏꯔꯦ, ꯑꯦꯟꯁꯥꯡꯗ ꯉꯥꯏꯔꯦ꯫ ꯀꯔꯤ ꯑꯦꯟꯁꯥꯡ ꯊꯣꯡꯗꯣꯏꯅꯣ ꯈꯪꯗꯦ, ꯑꯃꯠꯇꯕꯨ ꯂꯩꯕ ꯎꯗꯦ꯫ ꯏꯃꯥ, ꯄꯣꯊꯥꯔꯣ, ꯑꯩ ꯊꯤꯔꯒ ꯊꯣꯡꯂꯒꯦ ꯏꯃꯥ꯫ ꯑꯩꯈꯣꯏ ꯏꯪꯈꯣꯜꯗ ꯀꯔꯤ ꯍꯧꯗꯅ ꯀꯔꯤ ꯊꯤꯔꯒ ꯊꯣꯡꯒꯦ ꯍꯥꯏꯕꯅꯣ? ꯑꯗꯨꯏ ꯁꯔꯨꯛ ꯏꯃꯥꯅ ꯐꯥꯔꯛꯄ ꯉꯥ ꯑꯌꯥꯏꯕ ꯑꯃꯔ ꯑꯅꯤꯔ ꯂꯩꯕꯅꯤ, ꯑꯗꯨꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄꯒ ꯆꯥꯔꯁꯤ꯫ ꯑꯩꯈꯣꯏ ꯆꯤꯡꯗ, ꯍꯥꯏ, ꯆꯤꯡꯗꯒ ꯆꯠꯄ ꯌꯥꯔꯣꯏ, ꯃꯤ ꯐꯠꯇꯕ ꯌꯥꯝꯅ ꯂꯩ꯫ ꯏꯆꯥ ꯐꯥꯗꯣꯏ ꯉꯥꯏꯕ, ꯂꯩꯀꯥꯏ ꯂꯨꯝꯕ ꯑꯣꯛꯇꯕ ꯃꯤ ꯌꯥꯝꯅ ꯂꯩ꯫ ꯑꯗꯨꯏ ꯁꯔꯨꯛ ꯏꯃꯥꯅ ꯍꯥꯏꯔꯤꯗꯣ ꯇꯧ꯫ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤ ꯅꯨꯄꯥ ꯑꯝꯇ ꯎꯕ ꯌꯥꯔꯣꯏ, ꯑꯩ ꯂꯨꯝꯕ ꯂꯥꯛꯏꯅꯤ, ꯑꯩ ꯐꯥꯕ ꯂꯥꯛꯏꯅꯤ ꯍꯦꯛꯇ ꯍꯥꯏꯔꯛꯀꯅꯤ꯫ ꯅꯨꯄꯥ ꯍꯥꯏꯕꯁꯤꯡꯁꯦ ꯂꯣꯏꯅ ꯐꯠꯇꯕ꯭ꯔꯥ? ꯌꯨꯝꯁꯤꯗ ꯂꯩꯔꯤꯁꯦ ꯅꯨꯄꯤ ꯏꯃꯥ ꯏꯆꯥ ꯈꯛꯇꯅꯤ, ꯅꯕꯨꯡ ꯑꯃ ꯅꯧꯄꯥ ꯑꯃ ꯌꯥꯎꯕ ꯅꯠꯇꯦ꯫ ꯑꯗꯨꯏ ꯃꯊꯛꯇ ꯏꯆꯥꯗꯤ ꯂꯥꯏꯒꯨꯝꯅ ꯍꯦꯛ ꯐꯖꯔꯦꯗꯣ, ꯑꯗꯨꯅ ꯑꯐꯕ ꯅꯨꯄꯥꯁꯨ ꯏꯆꯥꯒꯤ ꯐꯖꯕꯗꯣ ꯎꯕꯗ ꯐꯠꯇ꯭ꯔꯦ꯫ ꯑꯗꯨꯅꯅꯤ ꯏꯃꯥꯅ ꯃꯇꯝ ꯄꯨꯝꯕꯗ ꯊꯥꯡ ꯑꯃ ꯑꯗꯨꯝ ꯄꯥꯏꯔꯒ ꯂꯩꯔꯤꯁꯦ, ꯏꯆꯥꯗ ꯍꯦꯛ ꯐꯠꯇꯕ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇ ꯃꯃꯥꯏꯗꯨꯗ ꯊꯥꯡ ꯑꯁꯤꯅ ꯂꯐꯨ ꯌꯥꯟꯒꯨꯝ ꯌꯥꯟꯗꯣꯏꯁꯦ꯫ ꯀꯤꯌꯦ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯌꯥꯝꯅ꯫ ꯏꯃꯥ, ꯅꯪꯒꯤ ꯑꯗꯨꯏ ꯃꯇꯧꯗꯨꯗꯅꯦ ꯏꯪꯈꯣꯜꯁꯤꯗ ꯅꯨꯄꯥ ꯀꯅꯥꯝꯇ ꯆꯪꯂꯛꯄ ꯉꯝꯗ꯭ꯔꯤꯁꯦ꯫ ꯑꯗꯣ ꯏꯃꯥ, ꯑꯩꯈꯣꯏ ꯏꯈꯨꯔꯥ ꯇꯣꯝꯕꯗꯨꯗꯤ ꯍꯩꯅꯗꯦ ꯌꯥꯝ, ꯃꯃꯤꯠ ꯃꯅꯥ ꯀꯩꯅꯣꯝ ꯇꯧꯏ, ꯑꯩꯁꯦ ꯃꯆꯥꯅꯤ ꯀꯥꯏꯅ ꯈꯟꯗꯕ꯭ꯔꯥ ꯈꯪꯗꯦ꯫ ꯅꯈꯨꯔꯥ ꯑꯣꯏꯔꯁꯨ ꯏꯃꯥꯅ ꯊꯥꯡꯅ ꯌꯥꯟꯗꯧꯔꯕꯅꯤ ꯃꯥꯁꯨ꯫ ꯑꯗꯣ ꯏꯃꯥ, ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯦ, ꯆꯥꯛ ꯂꯥꯝꯃꯤ ꯑꯩ꯫ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯦ ꯃꯍꯤ ꯈꯔ ꯔꯥꯎꯅ ꯃꯦꯠꯂꯒꯦ ꯏꯃꯥ, ꯑꯗꯨꯒ ꯉꯥ ꯑꯀꯪꯕꯗꯣ ꯃꯩꯗ ꯀꯥꯕꯣꯛ ꯀꯥꯕꯣꯛ ꯂꯧꯔꯒ ꯑꯗꯨꯒ ꯆꯥꯔꯁꯤ ꯏꯃꯥ꯫ ꯍꯣꯏ꯫ ꯑꯗꯣ ꯏꯃꯥ, ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯏꯪꯈꯣꯜꯁꯦ ꯑꯩꯒꯤ ꯄꯥꯕꯒꯤ ꯁꯔꯨꯛ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤ ꯀꯩꯅꯣ, ꯅꯪꯅ ꯑꯗꯨ ꯑꯃꯨꯛ ꯍꯪꯂꯛꯏꯗꯨꯅ? ꯈꯨꯔꯥ ꯌꯥꯏꯃꯗꯣ ꯉꯁꯥꯏ ꯑꯌꯨꯛ ꯏꯃꯥꯅ ꯊꯕꯛ ꯆꯠꯂꯤꯉꯩꯗ ꯑꯩꯈꯣꯏ ꯏꯪꯈꯣꯜꯗ ꯆꯪꯂꯛꯂꯒ ꯆꯩ ꯑꯃ ꯄꯥꯏꯔꯒ ꯍꯟꯒꯠ ꯍꯟꯗ ꯑꯃꯨꯛ ꯆꯠ, ꯆꯩꯗꯨꯅ ꯑꯃꯨꯛ ꯑꯣꯟꯗꯅ ꯌꯥꯝ ꯇꯧꯔꯝꯕ꯫ ꯑꯗꯨꯗꯤ ꯀꯩꯒꯤ? ꯅꯪ ꯍꯪꯉꯨ ꯌꯥꯗ꯭ꯔꯣ ꯀꯩꯒꯤꯅꯣꯅ? ꯏꯃꯥ, ꯑꯩꯅ ꯀꯧꯕ ꯐꯥꯎꯕ ꯈꯨꯝꯂꯛꯇꯤꯌꯦ,
ꯑꯗꯨꯗ ꯀꯃꯥꯏꯅ ꯍꯪꯗꯣꯏꯅꯣ? ꯈꯨꯔꯥ ꯌꯥꯏꯃꯒꯤ ꯃꯑꯣꯡꯗꯣ ꯑꯩꯈꯣꯏ ꯏꯪꯈꯣꯜ ꯌꯣꯟꯒꯦꯒ ꯍꯥꯏꯔꯛꯇꯧꯕ ꯌꯥꯝꯅ ꯃꯥꯜꯂꯤ꯫ ꯀꯔꯤ? ꯃꯃꯥꯏꯗꯨꯗ ꯊꯥꯡꯅ ꯌꯥꯟꯒꯦꯅꯦ? ꯌꯣꯟꯒꯦꯒ ꯃꯥꯏ ꯁꯔꯨ ꯌꯣꯟꯕ ꯌꯥꯗ꯭ꯔꯣ? ꯂꯧ ꯐꯪꯉꯤ ꯃꯣꯏ ꯑꯍꯨꯝꯅ ꯂꯣꯏꯅ ꯂꯧꯁꯤꯟꯈꯤ, ꯏꯪꯈꯣꯜ ꯐꯪꯉꯤ ꯃꯣꯏꯅ ꯍꯦꯟꯅ ꯆꯥꯎꯅ ꯄꯤꯔꯤꯕ, ꯑꯗꯨꯒ ꯏꯃꯥ ꯏꯆꯥꯒꯤ ꯏꯪꯈꯣꯜ ꯃꯆꯦꯠ ꯑꯃꯈꯛ ꯂꯩꯕꯁꯦ ꯃꯥꯅ ꯀꯔꯤꯒꯤ ꯌꯣꯟꯗꯣꯏꯕ? ꯑꯩꯁꯨ ꯑꯁꯦꯡꯕꯗꯤ ꯈꯪꯗꯦ ꯏꯃꯥ, ꯁꯨꯝ ꯃꯥꯟꯕꯩ ꯍꯥꯏꯕꯅꯤ, ꯑꯃꯨꯛ ꯆꯠꯂꯒ ꯈꯟꯅꯔꯨꯅꯤꯀꯣ꯫ ꯃꯣꯏꯅ ꯏꯃꯥ ꯏꯆꯥꯗ ꯑꯁꯨꯛ ꯌꯥꯝꯅ ꯌꯦꯡꯁꯤꯜꯂꯤꯁꯦ ꯀꯔꯤꯒꯤꯅꯣꯕ? ꯌꯥꯔꯦꯁꯦ ꯏꯃꯥ, ꯆꯥꯛ ꯆꯥꯔꯁꯦ꯫ ꯃꯃꯥ ꯃꯆꯥ ꯆꯥꯛ ꯆꯥꯃꯤꯟꯅꯩ꯫ ꯃꯃꯥꯗꯤ ꯁꯧ ꯂꯥꯡꯗꯨꯅ ꯆꯥꯔꯤ꯫ ꯊꯣꯏ ꯃꯃꯥꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯅꯣꯛꯂꯤ꯫ ꯃꯃꯥ ꯃꯆꯥ ꯃꯤꯀꯨꯞ ꯈꯔ ꯅꯣꯛꯃꯤꯟꯅꯔꯁꯨ ꯑꯀꯤꯕ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥꯗꯤ ꯊꯃꯣꯏꯗ ꯂꯩꯔꯤ꯫ ꯃꯈꯨꯔꯥ ꯑꯇꯣꯝꯕꯅ ꯊꯣꯏꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ, ꯃꯈꯨꯔꯥ ꯌꯥꯏꯃꯅ ꯊꯣꯏꯒꯤ ꯏꯪꯈꯣꯜꯗ ꯃꯤꯇꯥꯔꯤꯕ, ꯑꯗꯨꯒ ꯃꯈꯨꯔꯥ ꯑꯍꯟꯗꯨꯅ ꯊꯣꯏꯕꯨ ꯃꯌꯨꯝ ꯄꯥꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯅꯍꯥꯁꯤꯡꯗꯒꯤ ꯆꯥꯊꯣꯛ ꯊꯥꯗꯣꯛꯄ ꯂꯦꯞꯇ꯭ꯔꯤꯕ, ꯑꯗꯨꯏ ꯃꯊꯛꯇ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯉꯥꯎꯁꯤꯟꯅꯕ ꯅꯨꯄꯥꯁꯤꯡꯒꯤ ꯑꯀꯤꯕ ꯑꯋꯥꯕ ꯃꯌꯥꯝꯁꯤ ꯃꯥꯌꯣꯛꯅꯕꯗ ꯃꯃꯥ ꯃꯆꯥ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯆꯌꯣꯜ ꯈꯔꯒꯤ ꯃꯇꯨꯡ ꯅꯣꯡ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯊꯣꯏ ꯃꯃꯥ ꯃꯆꯥꯁꯨ ꯃꯤ ꯑꯇꯩꯒꯨꯝꯅ ꯂꯧꯕꯨꯛꯇ ꯇꯦꯛꯁꯤ ꯑꯀꯣꯞꯄ ꯑꯃ ꯄꯥꯏꯗꯨꯅ ꯊꯔꯣꯏ ꯈꯨꯜꯂꯨꯔꯒ ꯀꯥꯔꯛꯄꯗ ꯁꯒꯣꯜ ꯇꯣꯡꯕ ꯆꯥꯎꯔꯦꯟ ꯀꯧꯕ ꯃꯁꯥ ꯃꯎ ꯐꯕ, ꯃꯁꯛ ꯃꯇꯧꯁꯨ ꯅꯨꯄꯥ ꯊꯣꯛꯅ ꯐꯖꯕ ꯄꯥꯈꯪ ꯅꯨꯄꯥ ꯑꯃꯒ ꯂꯝꯕꯤꯗ ꯊꯦꯡꯅꯔꯝꯃꯤ꯫ ꯆꯥꯎꯔꯦꯟꯅ, ꯑꯩꯅ ꯂꯝꯕꯤ ꯂꯝꯃꯥꯡꯅꯔꯤꯕꯁꯤꯗꯤ ꯃꯥꯡꯗ ꯂꯥꯛꯂꯤꯕ ꯃꯁꯛ ꯃꯇꯧ ꯏꯪꯅ ꯅꯨꯡꯁꯤꯅ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯁꯤꯒ ꯊꯦꯡꯅꯅꯕ ꯑꯣꯏꯔꯦꯀꯣ꯫ ꯀꯅꯥꯅꯣ ꯑꯁꯤꯅꯃꯣ? ꯑꯩꯅ ꯏꯁꯤꯡ ꯃꯔꯛꯇꯩ ꯊꯔꯣꯏ ꯊꯤꯕꯗ ꯌꯦꯡꯕ ꯃꯤꯠꯌꯦꯡꯗꯩ ꯍꯦꯟꯅ ꯃꯨꯟꯅ ꯏꯆꯥꯗ ꯌꯦꯡꯂꯤꯁꯤꯅ? ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ꯫ ꯏꯁ, ꯏꯆꯥ ꯊꯣꯏ, ꯅꯪ ꯅꯣꯛꯀꯅꯨꯅꯦ꯫ ꯏꯆꯥꯅ ꯅꯣꯛꯄꯗꯣ ꯑꯃꯨꯛ ꯎꯈ꯭ꯔꯗꯤ ꯅꯨꯄꯥꯁꯦ ꯁꯣꯏꯗꯅ ꯏꯟꯅꯔꯛꯂꯅꯤ꯫ ꯏꯃꯥ, ꯅꯪ ꯁꯦꯟꯅꯕ ꯌꯥꯝ ꯋꯥꯏꯀꯣ꯫ ꯉꯁꯤꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯂꯝ ꯌꯥꯝ ꯍꯦꯜꯂꯤꯗ꯫ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯎꯔꯛꯄꯁꯦ ꯁꯨꯃꯥꯏꯅ ꯅꯣꯡꯃꯇ ꯇꯧꯗꯕꯅꯤ꯫ ꯁꯤ ꯌꯧꯔꯗꯤ ꯃꯃꯤꯡ ꯍꯪꯒꯦ꯫ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯇꯣꯏꯅ ꯎꯕꯤ, ꯂꯥꯏꯔꯦꯝꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤꯗꯣ, ꯁꯤꯒꯤ ꯅꯨꯄꯤꯁꯤ ꯑꯣꯏꯗꯣꯏꯅꯤ꯫ ꯑꯗꯣ ꯃꯃꯥꯁꯦ ꯈꯔ ꯖꯥꯠ ꯊꯤꯔꯝꯗꯧꯗꯤ ꯃꯥꯜꯂꯤ꯫ ꯑꯦ, ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯗꯤ ꯏꯃꯥ ꯏꯆꯥꯒꯤ ꯇꯨꯡꯗ ꯂꯥꯛꯏꯅꯦꯍꯦ꯫ ꯏꯆꯥ ꯊꯣꯏ, ꯅꯪ ꯁꯣꯝꯗ ꯆꯠꯂꯨ꯫ ꯑꯩꯒꯤ ꯊꯥꯡ ꯁꯨꯔꯤꯗꯨꯗꯤ? ꯏꯃꯥ, ꯃꯥꯁꯨ ꯂꯝꯕꯤꯁꯤꯗ ꯁꯨꯝ ꯆꯠꯆꯕ ꯑꯣꯏꯔꯝꯅꯤꯌꯦ꯫ ꯅꯨꯄꯥꯁꯤꯗꯤ ꯁꯨꯝ ꯅꯛꯁꯤꯜꯂꯛꯏꯅꯦ꯫ ꯍꯥꯏ, ꯅꯪ ꯀꯅꯥꯅꯣ? ꯏꯆꯥꯅꯨꯄꯤꯁꯦ ꯐꯥꯒꯦ ꯈꯜꯂꯤꯔꯥ ꯍꯥ? ꯏꯃꯥ, ꯅꯪꯁꯤꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯑꯁ, ꯏꯀꯥꯏꯕꯅ ꯌꯥꯗ꯭ꯔꯦꯍꯦ ꯑꯩꯗꯤ꯫ ꯑꯦ, ꯏꯃꯥ, ꯑꯃꯨꯛꯇ ꯇꯞꯊꯕꯤꯌꯨ꯫ ꯑꯩ ꯏꯃꯥꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯐꯥꯒꯦ ꯇꯧꯕ ꯅꯠꯇꯤꯌꯦ, ꯏꯃꯥꯗ ꯂꯝꯕꯤ ꯍꯪꯒꯦꯅ ꯇꯧꯖꯕꯅꯤ꯫ ꯀꯔꯤ ꯂꯝꯕꯤ? ꯀꯅꯥꯒꯤ ꯂꯝꯕꯤ? ꯏꯃꯥ, ꯑꯩꯁꯦ ꯀꯣꯅꯨꯡ ꯇꯥꯕ ꯂꯝꯕꯤꯗ ꯂꯥꯛꯆꯕꯅꯤ, ꯑꯗꯣ ꯂꯧꯕꯨꯛꯇ ꯊꯔꯣꯏ ꯈꯨꯟꯕꯤ ꯏꯃꯥ ꯏꯕꯦꯟ ꯏꯆꯦꯆꯟ ꯃꯌꯥꯝꯁꯤꯒꯤ ꯐꯖꯕꯁꯦ ꯌꯦꯡꯂꯤꯉꯩ ꯂꯝꯕꯤꯒꯤ ꯂꯝꯃꯥꯡꯅꯈ꯭ꯔꯕ ꯃꯥꯜꯂꯤ꯫ ꯁꯦꯡꯉꯦꯀꯣ ꯏꯕꯨꯡꯉꯣ? ꯍꯣꯏ ꯏꯃꯥ, ꯑꯁꯦꯡꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥ ꯊꯣꯏꯗ ꯅꯃꯤꯠꯇꯣ ꯂꯥꯎꯊꯣꯛꯈꯩ ꯌꯦꯡꯂꯤ ꯀꯩꯒꯤ? ꯏꯃꯥ, ꯅꯪꯁꯤꯗꯤ꯫ ꯏꯃꯥꯒꯤ ꯊꯣꯏꯒꯤ ꯐꯖꯔꯕ ꯁꯛꯇꯝ ꯏꯪꯅ ꯅꯣꯛꯂꯤꯕ ꯃꯤꯅꯣꯛꯁꯤꯗ ꯏꯃꯥ, ꯑꯩ ꯃꯤꯐꯝ ꯍꯣꯡꯕ ꯉꯝꯖꯍꯧꯗ꯭ꯔꯦ, ꯃꯗꯨꯒꯤꯗꯃꯛ ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨꯀꯣ꯫ ꯑꯗꯣ ꯏꯃꯥ, ꯀꯣꯅꯨꯡ ꯇꯥꯕ ꯂꯝꯕꯤꯗꯣ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯑꯩꯒꯤ ꯏꯃꯥ ꯀꯟꯅ ꯅꯥꯍꯧꯔꯤ, ꯑꯩ ꯄꯥꯟꯖꯤ ꯑꯐꯕ ꯑꯃꯠꯇ ꯂꯧꯖꯔꯨꯒꯦ ꯇꯧꯕꯅꯤ꯫ ꯑꯦ, ꯉꯁꯥꯏꯅ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ ꯏꯕꯨꯡꯉꯣ ꯅꯪꯕꯣ? ꯅꯪꯅ ꯂꯥꯛꯏꯕ ꯂꯝꯕꯤ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯨ, ꯑꯗꯨꯒꯅꯦ ꯌꯦꯠꯂꯣꯝꯗ ꯂꯝꯕꯤ ꯑꯃ ꯁꯥꯡꯅ ꯆꯠꯄꯅꯤ, ꯃꯗꯨꯗ ꯆꯠꯂꯨ, ꯑꯗꯨꯒꯅꯦ ꯑꯣꯏꯔꯣꯝꯗ ꯂꯝꯕꯤ ꯑꯆꯧꯕ ꯑꯃ ꯇꯥꯕꯅꯤ, ꯃꯗꯨꯅꯤ ꯀꯣꯅꯨꯡ ꯇꯥꯕ ꯂꯝꯕꯤꯗꯤ꯫ ꯆꯠꯂꯣ ꯆꯠꯂꯣ, ꯈꯔ ꯊꯨꯅ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯣ ꯏꯃꯥꯒꯤ ꯊꯣꯏꯁꯦ ꯑꯗꯨꯝ ꯁꯦꯟꯅꯕꯤꯌꯨꯀꯣ꯫ ꯍꯣꯏ ꯍꯣꯏ, ꯅꯪꯗ ꯍꯥꯟꯅ ꯆꯠꯂꯣ, ꯏꯃꯥ ꯅꯥꯏ ꯍꯥꯏꯗꯥꯏꯅꯦ꯫ ꯆꯥꯎꯔꯦꯟ ꯆꯠꯈ꯭ꯔꯦ꯫ ꯃꯃꯥꯒꯤ ꯈꯜꯂꯒ ꯊꯣꯏ ꯉꯁꯤꯗꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯆꯥꯎꯔꯦꯟꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯅꯤꯡꯂꯤ꯫ ꯃꯃꯥ ꯃꯆꯥꯅ ꯈꯨꯜꯂꯛꯄ ꯊꯔꯣꯏ ꯑꯗꯨ ꯀꯛꯂꯤꯉꯩ ꯃꯈꯨꯔꯥ ꯑꯍꯟꯗꯨ ꯂꯥꯛꯏ꯫ ꯃꯈꯨꯔꯥ ꯑꯍꯟꯅ, ꯊꯣꯏ, ꯏꯆꯥ ꯊꯣꯏ, ꯈꯨꯔꯥ ꯂꯥꯛꯏꯅꯦꯍꯦ, ꯏꯃꯥꯗꯤ ꯂꯩꯇ꯭ꯔꯣ? ꯏꯃꯥ ꯃꯅꯤꯡꯗ ꯊꯣꯛꯈꯤꯌꯦ ꯈꯨꯔꯥ꯫ ꯑꯣ, ꯏꯆꯥꯒꯁꯨ ꯏꯃꯥꯒꯁꯨ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯟꯅꯒꯦ ꯇꯧꯕꯅꯤꯅꯦ꯫ ꯅꯣꯏꯕꯨ ꯁꯤꯒꯤ ꯌꯨꯝ ꯑꯃꯟꯕ
ꯇꯦꯛ ꯇꯧꯔꯕꯁꯤꯗ ꯂꯩꯕꯁꯤꯕꯨ ꯀꯤꯗ꯭ꯔꯣ? ꯑꯐꯕ ꯐꯖꯕ ꯑꯃ ꯁꯥꯔꯁꯤꯗꯅ꯫ ꯀꯅꯥꯅꯣ ꯂꯥꯏꯗꯨꯕꯨ ꯏꯆꯥꯊꯣꯏ? ꯈꯨꯔꯥꯍꯜꯅꯤ ꯏꯃꯥ꯫ ꯏꯇꯩꯃ ꯑꯩꯅꯤ꯫ ꯀꯩ ꯂꯩꯔꯦ ꯆꯥꯎꯄꯣ? ꯅꯪ ꯑꯃꯨꯛ ꯂꯥꯛꯏꯗꯤ? ꯏꯆꯥꯅꯨꯄꯤꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯗꯤ ꯍꯟꯈ꯭ꯔꯣꯀꯣ꯫ ꯑꯩꯈꯣꯏ ꯏꯇꯩꯃꯁꯤꯕ ꯁꯥꯎꯗꯣꯏ ꯍꯥꯟꯅ ꯇꯧ ꯂꯩ꯫ ꯅꯅꯥꯎꯒꯤ ꯋꯥꯔꯤ ꯍꯥꯟꯅꯃꯨꯛꯇ ꯇꯥꯈꯣꯅꯦ꯫ ꯊꯣꯏꯁꯦ ꯑꯩꯒꯤꯁꯨ ꯏꯆꯥꯅꯤꯅꯦ꯫ ꯑꯩꯅ ꯃꯈꯨꯔꯥ ꯑꯃ ꯑꯣꯏꯅ ꯏꯆꯥꯒꯤ ꯐꯠꯇꯅꯕ ꯇꯧꯒꯗ꯭ꯔꯣ ꯍꯥ? ꯍꯥꯏꯌꯨꯅꯦ ꯊꯣꯏ ꯅꯪꯁꯨ꯫ ꯌꯥꯔꯦ ꯌꯥꯔꯦ ꯆꯠꯂꯣ ꯆꯥꯎꯄꯣ꯫ ꯅꯆꯥꯅꯤꯅ ꯅꯪꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯍꯥ? ꯏꯆꯥꯁꯦ ꯊꯥꯖꯗꯣꯏꯅꯤꯅ ꯃꯤ ꯀꯌꯥꯝꯗꯤ ꯌꯥꯝꯃꯦ꯫ ꯅꯪꯅ ꯃꯤꯉꯣꯟꯗꯒꯤ ꯆꯦꯡ ꯈꯔ ꯂꯧ, ꯐꯧ ꯈꯔ ꯂꯧ ꯇꯧꯔꯤꯁꯦ꯫ ꯅꯃꯥꯏꯗꯣ ꯏꯀꯥꯏꯗ꯭ꯔꯣ? ꯊꯕꯛꯇꯤ ꯁꯨꯅꯤꯡꯗꯦ꯫ ꯏꯆꯥꯒꯤ ꯃꯤꯡꯁꯦ ꯌꯣꯜꯂꯒ ꯅꯇꯨ ꯅꯆꯥ ꯊꯥꯛꯏꯗꯣ ꯏꯀꯥꯏꯗ꯭ꯔꯣ ꯍꯥ? ꯃꯤꯅꯁꯨ ꯀꯌꯥꯝ ꯐꯨꯕꯤꯔꯦ ꯍꯥ? ꯍꯦꯔꯥ ꯏꯇꯩꯃ ꯑꯗꯨꯃꯥꯏꯅ ꯀꯗꯤ ꯍꯥꯏꯔꯛꯀꯅꯨ꯫ ꯑꯩꯒꯤ ꯇꯥꯆꯧꯅ ꯍꯦꯛ ꯄꯣꯛꯂꯝꯕ ꯏꯆꯥꯅꯤꯅ ꯃꯥꯒꯤ ꯐꯅꯕ ꯇꯧꯕꯩ ꯋꯥꯅꯤ꯫ ꯏꯇꯩꯃ ꯍꯣꯏꯕꯨ ꯃꯁꯤꯒꯤ ꯌꯨꯝ ꯑꯇꯦꯛꯄ ꯁꯦꯒꯥꯏꯕꯁꯤꯗ ꯁꯨꯝ ꯂꯩꯕꯁꯤ ꯇꯟꯗ꯭ꯔꯣ? ꯏꯇꯩꯃꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯗ ꯊꯣꯏꯁꯦ ꯄꯤꯕ ꯌꯥꯔꯗꯤ ꯃꯁꯤꯒꯤ ꯌꯨꯝꯁꯤ ꯑꯍꯟꯕ ꯐꯖꯕ ꯑꯃ ꯁꯥꯕꯤꯒꯦꯅ ꯍꯥꯏꯔꯤꯅꯤ꯫ ꯑꯗꯨ ꯄꯥꯝꯗ꯭ꯔ ꯅꯣꯏ? ꯍꯥꯏ ꯊꯣꯏ ꯊꯥꯡꯅ ꯄꯤꯔꯣ꯫ ꯊꯔꯣꯏꯒ ꯀꯣꯟꯅ ꯀꯛꯎ꯫ ꯊꯥꯡꯁꯤꯅ ꯃꯕꯣꯛꯁꯦ ꯁꯦꯒꯥꯏꯈꯩ ꯊꯤꯜꯂꯒ ꯂꯦꯟꯒꯦ꯫ ꯃꯤ ꯎꯁꯤꯠꯇꯕ ꯑꯩꯒꯤ ꯌꯨꯝꯗꯒ ꯀꯥꯎꯗꯅ ꯍꯦ ꯆꯦꯟꯈꯤꯅꯨꯅꯦ꯫ ꯀꯩꯒꯤ ꯆꯦꯜꯂꯤ? ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯃꯌꯨꯝ ꯄꯥꯟ ꯈꯪꯗ꯭ꯔꯤꯗꯣ ꯍꯥꯟꯅ ꯄꯥꯟꯅꯕꯗꯤ ꯇꯧꯗꯦ꯫ ꯑꯗꯨꯒ ꯂꯥꯎ ꯅꯪ ꯂꯥꯎꯅꯦ꯫ ꯏꯇꯩꯃ ꯁꯣꯅꯣ ꯆꯨꯕꯤ ꯅꯄꯨꯟꯁꯤꯗꯣ ꯁꯦꯒꯥꯏꯕ ꯌꯨꯝꯗꯨꯅ ꯅꯜꯂꯒ ꯁꯤꯔꯣꯍꯦ ꯅꯃꯥ ꯅꯆꯥ꯫ ꯃꯈꯨꯔꯥꯗꯨ ꯆꯦꯟꯈ꯭ꯔꯦ꯫ ꯊꯣꯏꯗꯤ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯅ ꯀꯞꯍꯧꯏ꯫ ꯅꯣꯡ ꯉꯥꯟꯕꯒꯅ ꯃꯈꯨꯔꯥ ꯌꯥꯏꯃꯅ ꯑꯃꯨꯛ ꯏꯪꯈꯣꯜ ꯃꯆꯦꯠ ꯑꯃ ꯌꯣꯜꯂꯅꯤ ꯍꯥꯏꯅ ꯃꯃꯥ ꯃꯆꯥꯗ ꯑꯃꯨꯛ ꯈꯠꯅꯕ ꯍꯧꯔꯝꯃꯤ꯫ ꯏꯃꯥ ꯏꯕꯥꯅꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯁꯦ ꯍꯥꯏꯔꯤꯕꯅꯣ? ꯆꯠꯂꯁꯦ ꯃꯐꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯀꯅꯥ ꯎꯗꯕ ꯃꯐꯝ ꯑꯃꯗ ꯂꯩꯔꯨꯔꯁꯦ꯫ ꯑꯩ ꯌꯥꯝꯅ ꯋꯥꯏꯌꯦ꯫ ꯅꯠꯇ꯭ꯔꯒꯅ ꯌꯨꯝ ꯑꯁꯤꯗ ꯏꯃꯥ ꯏꯆꯥ ꯁꯤꯔꯁꯤꯔꯥ? ꯏꯃꯥꯒꯤ ꯊꯣꯏ ꯀꯔꯤꯒꯤ ꯏꯆꯥ ꯁꯤꯗꯣꯏꯅꯣ ꯍꯥ? ꯏꯃꯥꯅ ꯏꯆꯥꯕꯨ ꯆꯔꯥ ꯅꯥꯝꯃ ꯆꯥꯔꯒ ꯆꯥꯎꯅꯕ ꯏꯆꯥꯕꯨ ꯌꯣꯛꯂꯛꯏꯁꯦ ꯏꯃꯥ ꯏꯆꯥ ꯁꯤꯅꯕ꯭ꯔꯣ? ꯑꯗꯨꯁꯨ ꯃꯤ ꯍꯔꯥꯎꯅꯕ ꯏꯃꯥ ꯏꯆꯥ ꯁꯤꯈ꯭ꯔꯒ? ꯏꯃꯥ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ꯫ ꯀꯔꯤꯒꯤ ꯋꯥꯗꯣꯏꯅꯣ? ꯏꯃꯥ ꯂꯩꯔꯤꯁꯤꯗꯤꯁꯦ ꯀꯞꯀꯅꯨꯁꯦ꯫ ꯏꯆꯥꯗꯤ ꯃꯃꯣꯟꯇ ꯅꯣꯛꯄꯅ ꯄꯛꯆꯩ꯫ ꯏꯃꯥ ꯏꯆꯥꯕꯨ ꯁꯨꯝ ꯋꯥꯔꯒ ꯂꯩꯕ ꯌꯥꯕ꯭ꯔꯣ ꯍꯥ? ꯏꯃꯥ ꯏꯆꯥꯒꯤꯁꯨ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤꯌꯦ ꯀꯞꯀꯅꯨꯁꯦ꯫ ꯃꯃꯥꯅ ꯊꯣꯏ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ, ꯊꯧꯅꯥꯁꯨ ꯍꯥꯞꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥꯗꯨ ꯃꯄꯥꯟꯗ ꯊꯣꯛꯄꯒ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯀꯞꯄꯤ꯫ ꯑꯁꯨꯝꯅ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃ ꯊꯣꯏꯒ ꯃꯃꯥꯒꯗꯨ ꯃꯈꯨꯔꯥ ꯑꯍꯨꯝ ꯑꯗꯨ ꯃꯥꯟꯅꯔꯒ ꯌꯨꯝ ꯏꯪꯈꯣꯜꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯉꯩ ꯆꯥꯎꯔꯦꯠ ꯉꯁꯤꯁꯨ ꯂꯝꯕꯤ ꯂꯝꯃꯥꯡꯅꯗꯨꯅ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯀꯔꯤꯅꯣ ꯑꯩꯅ ꯃꯣꯏ ꯁꯣꯝ ꯃꯥꯏꯀꯩꯁꯤꯕꯨ ꯆꯠꯂꯕꯗꯤ ꯂꯝꯕꯤ ꯍꯦꯛꯇ ꯂꯝꯃꯥꯡꯅꯔꯤꯁꯤꯕꯣ? ꯀꯅꯥꯗ ꯑꯃꯨꯛ ꯍꯪꯅꯤ? ꯊꯔꯣꯏ ꯈꯨꯟꯕꯤ ꯃꯃꯥ ꯃꯆꯥꯗꯣ ꯑꯃꯨꯛ ꯊꯦꯡꯅꯔꯗꯤ ꯐꯅꯤꯗꯀꯣ꯫ ꯀꯔꯤꯅꯣ ꯑꯥꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯑꯣꯝꯁꯤꯜꯂꯒ ꯌꯦꯡꯅꯔꯤꯁꯤꯅ? ꯏꯇꯩꯃ ꯀꯩ ꯇꯧꯕ ꯌꯥꯎꯕꯒꯦ? ꯃꯤ ꯃꯌꯥꯝ ꯀꯨꯝꯍꯩ ꯑꯣꯏꯅ ꯌꯦꯡꯅꯔꯤꯁꯤꯕꯣ? ꯃꯧ ꯑꯃꯅ ꯑꯣ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥ ꯈꯛ ꯂꯩꯖꯕꯅꯤ ꯌꯥꯝꯅ ꯐꯕ꯫ ꯑꯗꯨꯒ ꯃꯈꯨꯔꯥꯁꯤꯡꯗꯨꯅ ꯇꯥꯟꯊꯣꯛꯂꯒ ꯏꯪꯈꯣꯜꯗꯣ ꯌꯣꯟꯊꯣꯛꯄꯤꯒꯦ ꯇꯧꯔꯤ ꯃꯥꯜꯂꯤ꯫ ꯑꯗꯨꯏꯅꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯌꯦꯡꯅꯔꯤꯁꯦ꯫ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯗꯨꯒ ꯃꯤꯁꯤꯡꯁꯤꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯩ ꯃꯍꯨꯠꯇ ꯀꯨꯝꯍꯩꯒꯨꯝꯅ ꯌꯦꯡꯅꯔꯤꯕ? ꯁꯤꯗꯤ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯆꯠꯅꯕꯤꯅꯤꯅꯦ꯫ ꯃꯇꯦꯡꯗꯤ ꯀꯅꯥꯝꯇꯅ ꯄꯥꯡꯂꯣꯏ꯫ ꯑꯗꯨꯒ ꯀꯨꯝꯍꯩ ꯑꯣꯏꯅ ꯌꯦꯡꯂꯒ ꯍꯣꯔꯦꯟ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯋꯥꯊꯤ ꯉꯥꯡꯕꯗꯤ ꯌꯥꯝꯅ ꯄꯥꯝꯅꯩ ꯏꯕꯨꯡꯉꯣ꯫ ꯀꯔꯤ ꯅꯨꯡꯒꯤ ꯃꯁꯤꯒꯤ ꯂꯩꯀꯥꯏꯁꯤꯗ ꯌꯨꯝ ꯄꯥꯟꯖꯔꯛꯄꯅꯣ? ꯃꯃꯥ ꯃꯆꯥ ꯂꯨꯈ꯭ꯔꯥꯕꯤ ꯍꯥꯏꯕ? ꯊꯣꯏ ꯃꯃꯥ ꯃꯆꯥꯗꯨ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯔꯖꯥꯠꯂꯥ? ꯑꯃꯨꯛꯇ ꯌꯦꯡꯂꯨꯒꯦ꯫ ꯆꯥꯎꯔꯦꯟꯅ ꯃꯥꯒꯤ ꯁꯒꯣꯜꯗꯨ ꯃꯤꯌꯥꯝ ꯃꯔꯛꯇꯨꯗ ꯊꯧꯖꯤꯜꯂꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯊꯣꯏ ꯃꯃꯥ ꯃꯆꯥꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯊꯣꯏ ꯃꯃꯥꯒꯤ ꯃꯇꯨꯡꯗ ꯀꯞꯇꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯃꯃꯥꯗꯨꯅ ꯈꯨꯠꯇ ꯊꯥꯡ ꯁꯣꯔꯤ ꯃꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯃꯈꯨꯔꯥ ꯑꯍꯨꯝꯗꯨꯒ ꯈꯠꯅꯔꯤ꯫ ꯁꯤꯗꯤ ꯃꯃꯥ ꯃꯆꯥꯗꯨꯅꯤꯅꯦ꯫ ꯃꯁꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯊꯝꯕꯤꯔꯝꯕ ꯏꯪꯈꯣꯜꯅꯤ꯫ ꯅꯣꯏ ꯀꯅꯥꯝꯇꯅ ꯃꯨꯟꯕ ꯌꯥꯔꯣꯏꯌꯦ꯫ ꯏꯃꯥ
ꯑꯩꯈꯣꯏ ꯁꯤꯒꯤ ꯏꯪꯈꯣꯜꯁꯤꯗ ꯂꯩꯔꯔꯣꯏꯁꯦ, ꯆꯠꯂꯁꯦ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ꯫ ꯑꯩ ꯁꯤꯗ ꯂꯩꯕ ꯌꯥꯝ ꯀꯤꯔꯦ ꯏꯃꯥ꯫ ꯀꯔꯤꯒꯤ ꯆꯠꯇꯣꯏꯅꯣ? ꯊꯣꯏ, ꯃꯁꯤꯒꯤ ꯏꯪꯈꯣꯜꯁꯦ ꯅꯄꯥꯅ ꯏꯃꯥ ꯏꯆꯥꯒꯤ ꯊꯝꯕꯤꯔꯝꯕꯅꯤ꯫ ꯏꯪꯈꯣꯜꯁꯤꯗ, ꯑꯇꯦꯛꯄ ꯌꯨꯝꯁꯤꯗ ꯅꯄꯥꯒꯤ ꯀꯥꯎꯕ ꯉꯝꯂꯔꯣꯏꯗꯕ ꯅꯨꯡꯁꯤꯕ ꯃꯌꯥꯝ ꯑꯃ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕꯅꯤ ꯏꯃꯥꯒꯤ ꯊꯣꯏ꯫ ꯃꯈꯨꯔꯥ ꯌꯥꯏꯃꯅ, ꯏꯇꯩꯃ, ꯊꯥꯡ ꯁꯣꯔꯤꯗꯣ ꯍꯦꯟꯁꯥꯡ ꯁꯦꯝꯅꯕ ꯑꯂꯨ ꯁꯣꯏꯅꯕ ꯊꯝꯕꯤꯌꯨ꯫ ꯃꯗꯨꯅ ꯀꯤꯗꯧꯕ ꯅꯠꯇꯦꯀꯣ꯫ ꯅꯍꯥꯟꯈꯩ ꯏꯌꯥꯝꯕꯒꯤ ꯅꯨꯄꯤꯅꯤ, ꯏꯇꯩꯃꯅꯦꯅ ꯀꯔꯤꯝꯇ ꯍꯥꯏꯗꯕꯅꯤ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯔꯣꯏ꯫ ꯅꯆꯥꯅꯨꯄꯤꯁꯤꯁꯨ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤꯅ ꯀꯗꯥꯏꯗꯅꯣ ꯑꯃ ꯂꯩꯔꯨꯔꯣ꯫ ꯏꯇꯩꯃꯒꯤ ꯏꯄꯥꯝꯗꯔ ꯀꯩꯅꯣ? ꯏꯪꯈꯣꯜꯁꯤꯗꯤ ꯍꯌꯦꯡ ꯃꯤ ꯂꯧꯕ ꯂꯥꯛꯀꯅꯤ꯫ ꯑꯣ, ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯃꯥ ꯏꯆꯥ ꯌꯨꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯁꯤꯕ ꯇꯥꯔꯦ, ꯑꯗꯨꯒ ꯏꯪꯈꯣꯜ ꯑꯁꯦ ꯀꯅꯥꯅ ꯂꯧꯕꯤ ꯌꯦꯡꯒꯦ꯫ ꯃꯈꯨꯔꯥ ꯑꯍꯜꯅ, ꯌꯥꯏꯃ, ꯑꯇꯣꯝꯕ, ꯃꯃꯥ ꯃꯆꯥꯁꯤ ꯁꯤꯕ ꯌꯥꯗꯦ꯫ ꯏꯪꯈꯣꯜ ꯑꯁꯦ ꯁꯤꯠꯂꯔꯣꯏ ꯑꯃꯨꯛꯇ ꯐꯥꯎꯅꯦ, ꯊꯥꯡ ꯁꯤꯃꯨꯜꯂꯨ꯫ ꯃꯈꯨꯔꯥ ꯑꯍꯨꯝꯗꯨꯅ ꯃꯃꯥꯗꯒꯤ ꯊꯥꯡꯗꯨ ꯆꯣꯡꯁꯤꯟꯗꯨꯅ ꯃꯨꯜꯂꯦ, ꯑꯗꯨꯒ ꯃꯃꯥꯗꯨ ꯂꯨꯁꯝ ꯄꯥꯏꯔꯒ ꯂꯥꯛꯇꯅ ꯏꯜꯂꯦ꯫ ꯊꯣꯏ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯀꯣꯜꯂꯒ ꯀꯞꯄꯦ꯫ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯈꯩ ꯃꯌꯥ ꯀꯥꯗꯨꯅ ꯌꯦꯡꯅꯩ, ꯀꯅꯥꯝꯇꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯆꯪꯂꯛꯇꯦ꯫ ꯈꯨꯜꯒꯤ ꯃꯤꯁꯤꯡꯅ, ꯑꯣ, ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯍꯦ ꯃꯃꯥ ꯃꯆꯥꯁꯤꯗꯤ꯫ ꯑꯃꯅ ꯑꯃꯨꯛ, ꯃꯥꯏ ꯅꯨꯄꯥꯗꯣ ꯂꯩꯖꯔꯝꯂꯗꯤ ꯐꯗꯧꯅꯤꯅꯦ꯫ ꯑꯁ, ꯍꯧꯖꯤꯛꯄꯨ ꯃꯃꯥ ꯃꯆꯥꯁꯤ ꯀꯥꯏꯗ ꯆꯠꯂꯒ ꯀꯅꯥꯒꯤꯗ ꯂꯩꯗꯣꯏꯅꯣꯕ? ꯃꯤ ꯈꯔꯅ ꯑꯃꯨꯛ, ꯀꯅꯥꯅꯣ ꯁꯒꯣꯜ ꯇꯣꯡꯕ ꯃꯁꯥꯟꯅꯕ ꯅꯨꯄꯥ ꯑꯃ ꯆꯪꯈ꯭ꯔꯤꯁꯤꯅ? ꯑꯁꯤꯅꯔꯣ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥꯒꯤ ꯏꯪꯈꯣꯜ ꯂꯧꯗꯣꯏꯁꯦ? ꯅꯨꯄꯤꯈꯩꯗꯨꯅ, ꯑꯁꯤꯗꯤ ꯃꯁꯛ ꯌꯥꯝꯅ ꯐꯖꯩꯅꯦꯍꯦ, ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯆꯥ ꯃꯁꯨ ꯃꯥꯜꯂꯤꯗ ꯁꯤꯗꯤ꯫ ꯃꯈꯨꯔꯥ ꯑꯍꯨꯝꯗꯨꯅ, ꯀꯅꯥꯅꯣ ꯑꯁꯤꯅ? ꯀꯗꯥꯏꯗꯒꯤ ꯆꯪꯂꯛꯏꯅꯣ? ꯍꯥꯏ, ꯅꯪ ꯀꯅꯥꯅꯣ? ꯁꯤꯗ ꯀꯩꯗꯧꯕ ꯆꯪꯉꯛꯏꯅꯣ? ꯆꯥꯎꯔꯦꯟꯅ, ꯇꯨꯃꯤꯟꯅ ꯂꯩꯌꯨꯍꯦ, ꯏꯃꯥꯗ ꯋꯥ ꯑꯝꯇ ꯍꯪꯒꯦ ꯇꯧꯕꯅꯤ꯫ ꯏꯃꯥ, ꯅꯆꯥꯁꯦ ꯉꯁꯤꯁꯨ ꯂꯝꯕꯤ ꯂꯝꯃꯥꯡꯅꯔꯤꯅꯤ, ꯑꯗꯨꯒꯤ ꯏꯃꯥꯗ ꯍꯪꯕ ꯆꯪꯂꯛꯏꯅꯤ꯫ ꯃꯈꯨꯔꯥ ꯑꯍꯨꯝꯗꯨꯅ, ꯁꯣꯝꯗꯅ ꯁꯥ ꯂꯥꯟ ꯁꯥꯟꯅꯈꯩ ꯈꯠꯅꯗꯅ ꯏꯪꯈꯣꯜꯁꯦ ꯃꯨꯜꯂꯤꯀꯥꯟꯁꯤꯗ ꯃꯁꯤꯒꯤ ꯅꯍꯥꯁꯤꯅ ꯂꯝꯕꯤ ꯂꯝꯃꯥꯡꯅꯔꯤꯅ ꯆꯪꯂꯛꯏꯁꯤꯕꯨ? ꯏꯕꯨꯡꯉꯣ, ꯃꯄꯥꯟꯗ ꯃꯤ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯕꯁꯤꯗ ꯍꯪꯗꯗꯅ ꯂꯨꯈ꯭ꯔꯥꯕꯤ ꯅꯨꯄꯤꯁꯤꯗ ꯂꯝꯕꯤ ꯍꯪꯕ ꯆꯪꯂꯛꯏꯕ ꯏꯕꯨꯡꯉꯣ ꯅꯪꯁꯦ ꯀꯅꯥꯅꯣ ꯍꯥ? ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤꯗꯤ ꯑꯩꯅ ꯊꯥꯖꯗꯕ ꯏꯃꯥꯁꯤꯗꯤ ꯃꯃꯥꯡꯗ ꯂꯝꯕꯤ ꯑꯃꯨꯛ ꯂꯝꯃꯥꯡꯅꯕꯗ ꯏꯃꯥꯁꯤꯅ ꯂꯝꯕꯤ ꯆꯨꯝꯅ ꯇꯥꯛꯄꯤꯔꯛꯄꯅꯤ, ꯑꯗꯨꯅꯅꯦ ꯏꯃꯥꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏꯁꯦ꯫ ꯑꯗꯣ ꯅꯣꯏ ꯊꯣꯡꯒꯥꯟ ꯋꯥꯡꯃꯗ ꯉꯥꯏꯍꯥꯛꯇ ꯂꯩꯕꯤꯌꯨ, ꯑꯩ ꯏꯃꯥꯗ ꯂꯝꯕꯤ ꯑꯝꯇ ꯍꯪꯒꯦ꯫ ꯏꯌꯥ, ꯃꯤ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯅꯣ ꯃꯁꯤꯒꯤ ꯅꯨꯄꯥ ꯅꯍꯥꯁꯦ? ꯏꯃꯥ, ꯊꯣꯏ, ꯅꯆꯥꯕꯨ ꯅꯤꯡꯁꯤꯡꯕꯤꯔꯤꯕ꯭ꯔꯥ? ꯍꯧꯒꯠꯂꯨꯁꯦ, ꯏꯃꯥꯅ ꯅꯆꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯕꯅꯤ, ꯉꯁꯤꯗꯤ ꯏꯃꯥꯒꯤ ꯃꯇꯦꯡ ꯅꯆꯥ ꯑꯩ ꯄꯥꯡꯖꯔꯝꯒꯦ꯫ ꯏꯕꯨꯡꯉꯣꯕꯨ? ꯏꯃꯥꯒ ꯏꯆꯥꯅꯨꯄꯤ ꯊꯣꯏꯒ ꯅꯣꯡꯃ ꯊꯔꯣꯏ ꯈꯨꯟꯕ ꯍꯜꯂꯛꯄꯗ ꯅꯆꯥ ꯑꯩꯅ ꯂꯝꯕꯤ ꯂꯝꯃꯥꯡꯅꯕ, ꯏꯃꯥꯅ ꯏꯆꯥꯅꯨꯄꯤ ꯐꯥꯗꯣꯏ ꯇꯧꯔꯤꯔꯥ ꯍꯥꯏꯗꯨꯅ ꯊꯥꯡꯅ ꯊꯤꯟꯒꯦ ꯇꯧꯕꯗꯣ ꯑꯩꯉꯣꯟꯗ ꯀꯥꯎꯔꯕꯣ ꯏꯃꯥ? ꯑꯣ, ꯅꯤꯡꯁꯤꯡꯂꯦ꯫ ꯑꯗꯣ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯏꯃꯥ, ꯑꯩꯁꯦ ꯏꯃꯥ ꯍꯣꯏꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯂꯥꯛꯄꯁꯦ ꯍꯦꯛꯇ ꯂꯝꯕꯤ ꯂꯝꯍꯥꯡꯅꯩ, ꯑꯇꯩ ꯃꯐꯝꯗꯗꯤ ꯇꯧꯗꯦ, ꯉꯁꯤꯁꯨꯅꯦ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯂꯝꯕꯤ ꯂꯝꯍꯥꯡꯅꯔꯤꯁꯤꯅꯤ꯫ ꯑꯗꯨꯗ ꯃꯤ ꯌꯥꯝꯅ ꯑꯣꯝꯁꯤꯜꯂꯤꯁꯤꯕꯨꯅ ꯌꯦꯡꯂꯨꯕꯗ ꯏꯃꯥꯒ ꯊꯣꯏꯒꯒꯤ ꯌꯨꯝꯗ ꯑꯣꯏꯔꯒ ꯂꯩꯔꯝꯕꯁꯤꯗ ꯆꯪꯂꯛꯏꯅꯤ꯫ ꯃꯈꯨꯔꯥ ꯑꯍꯜꯅ, ꯃꯁꯤꯕꯨ ꯀꯅꯥꯅꯣ ꯃꯌꯥꯒ ꯍꯤꯒꯠꯇꯅ? ꯊꯣꯏꯒ ꯈꯪꯅꯕ ꯅꯨꯄꯥꯒ ꯑꯣꯏꯔꯖꯥꯠꯂꯣ? ꯌꯥꯏꯃ, ꯁꯤ ꯌꯧꯔꯗꯤ ꯅꯪꯒꯤ ꯃꯆꯤꯡ ꯐꯠꯇꯕꯗꯣ ꯍꯧꯔꯣ, ꯅꯨꯄꯥꯁꯦ ꯃꯉꯛ ꯁꯝ ꯃꯤꯠꯂꯒ ꯊꯥꯡꯒꯠꯄꯤꯗꯣ꯫ ꯍꯣꯏ ꯏꯌꯥꯝꯕ, ꯃꯉꯛ ꯁꯝꯁꯦ ꯃꯤꯠꯂꯒ ꯅꯤꯛꯀꯦ, ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯑꯩꯅ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯒ ꯅꯨꯄꯤꯒꯗ ꯍꯦꯛ ꯇꯧꯕꯗꯣ꯫ ꯏꯕꯨꯡꯉꯣ, ꯅꯪ ꯍꯜꯂꯣ, ꯏꯃꯥ ꯂꯝꯕꯤ ꯇꯥꯛꯑꯒꯦ, ꯅꯠꯇ꯭ꯔꯗꯤ ꯏꯃꯥ ꯏꯆꯥꯒꯤ ꯍꯥꯛꯇꯛꯇ ꯏꯆꯥ ꯑꯋꯥꯐꯝꯗ ꯇꯥꯔꯅꯤ, ꯅꯪꯒꯤ ꯏꯃꯥꯁꯨ ꯅꯥꯔꯤ ꯍꯥꯏꯗꯥꯏꯅꯦ? ꯏꯃꯥ, ꯈꯨꯔꯥ ꯌꯥꯏꯃꯁꯦ ꯆꯩ ꯑꯃ ꯄꯥꯏꯔꯒ ꯆꯦꯟꯁꯤꯜꯂꯛꯏ, ꯑꯩ ꯀꯤꯌꯦ ꯏꯃꯥ꯫ ꯆꯥꯎꯔꯦꯟꯅ, ꯂꯥꯛꯑꯣ꯫ ꯆꯥꯎꯔꯦꯟꯅ ꯃꯈꯨꯔꯥ ꯌꯥꯏꯃꯗꯨ ꯆꯩ ꯃꯨꯜꯂꯒ ꯄꯔꯠ ꯂꯥꯎꯅ ꯐꯨꯔꯝꯃꯤ꯫ ꯑꯗꯩꯗꯤ ꯃꯈꯨꯔꯥ ꯑꯅꯤꯗꯨꯁꯨ ꯆꯦꯟꯁꯤꯜꯂꯛꯏ, ꯃꯣꯏ ꯑꯅꯤꯗꯨꯁꯨ ꯆꯥꯎꯔꯦꯟꯅ
ꯇꯞ ꯇꯥꯒꯩ ꯐꯨꯗꯠꯂꯤ꯫ ꯆꯩ ꯑꯗꯨ ꯇꯨꯝꯕꯗꯒꯤ ꯃꯣꯏ ꯑꯍꯨꯝꯗ ꯆꯥꯎꯔꯦꯟꯅ ꯃꯈꯣꯡ ꯄꯥꯏꯔꯒ ꯁꯣꯔꯣ ꯑꯃꯨꯛ ꯆꯤꯡ ꯊꯥꯡꯒꯠꯂꯒ ꯑꯃꯨꯛ ꯂꯪ ꯑꯃꯨꯛ ꯊꯥꯗ ꯇꯧꯗꯨꯅ ꯇꯞ ꯇꯥꯒꯩ ꯐꯨꯗꯠꯂꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ "ꯏꯁ ꯂꯪꯈ꯭ꯔꯦ ꯏꯃꯥꯏ, ꯃꯁꯤ ꯅꯨꯄꯥꯁꯤꯗꯤ ꯀꯜꯂꯤꯍꯦ, ꯈꯨꯀꯟ ꯆꯥꯗꯅ"꯫ ꯑꯃꯅ ꯑꯃꯨꯛ "ꯉꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯍꯦ, ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯅꯗ ꯋꯥꯔꯤ ꯃꯨꯟꯒꯥꯏꯔꯅꯤ"꯫ "ꯀꯂꯛ ꯄꯦꯜꯂꯤ ꯏꯕꯨꯡꯉꯣ, ꯐꯨꯗꯠꯂꯨꯍꯦ ꯐꯨꯗꯠꯂꯨ, ꯃꯆꯥꯗ ꯃꯆꯥ ꯑꯣꯏꯅ ꯌꯦꯡꯗꯕ, ꯃꯇꯩꯃꯗ ꯃꯇꯩꯃ ꯑꯣꯏꯅ ꯈꯟꯗꯕ ꯁꯥꯒꯤ ꯄꯨꯛꯆꯦꯟ ꯆꯤꯡꯕ ꯁꯥ ꯑꯍꯨꯝꯁꯤꯗꯤ"꯫ "ꯑꯩꯈꯣꯏ ꯂꯥꯜꯂꯦ, ꯐꯨꯕꯤꯒꯅꯨ, ꯌꯥꯔꯦ, ꯏꯪꯈꯣꯜ ꯄꯥꯝꯖꯗ꯭ꯔꯦ, ꯑꯌꯣ ꯏꯃꯥ, ꯀꯟꯕꯤꯌꯨ, ꯏꯇꯩꯃ, ꯊꯣꯏ, ꯐꯨꯕ ꯂꯦꯞꯄꯨꯃꯨꯛꯇ ꯍꯥꯏꯕꯤꯌꯨꯅꯦ, ꯑꯩꯈꯣꯏ ꯂꯥꯜꯂꯦ, "ꯏꯕꯨꯡ, ꯇꯣꯛꯄꯤꯔꯣ, ꯁꯤꯔꯅꯤꯌꯦ ꯈꯨꯔꯥꯁꯤꯡꯁꯦ, ꯐꯨꯕ ꯂꯦꯞꯄꯤꯔꯣ ꯏꯕꯨꯡ"꯫ "ꯏꯕꯨꯡꯉꯣ, ꯇꯣꯛꯑꯣ, ꯁꯤꯔꯕꯗꯤ ꯏꯕꯨꯡ ꯑꯃꯨꯛ ꯑꯋꯥꯐꯝꯗ ꯇꯥꯔꯅꯤ, ꯇꯣꯛꯑꯣ"꯫ "ꯏꯃꯥ, ꯑꯩꯗꯤ ꯅꯨꯡꯉꯥꯏꯈꯠꯂꯛꯀꯥꯟꯁꯤꯗ ꯑꯩꯒꯤ ꯏꯃꯥꯅ ꯃꯤ ꯐꯨꯕ ꯊꯤꯡꯉꯛꯏꯁꯦ ꯆꯍꯤ 10 ꯍꯦꯜꯂꯕꯅꯤ, ꯍꯦꯛ ꯐꯨꯅꯕꯗ ꯌꯨꯝꯗ ꯆꯪꯍꯜꯂꯣꯏꯅ"꯫ ꯃꯈꯨꯔꯥ ꯑꯍꯜꯅ "ꯑꯗꯨꯒ ꯉꯁꯤꯅ ꯑꯩꯈꯣꯏꯗ ꯀꯔꯤꯒꯤ ꯑꯁꯨꯛ ꯊꯤꯅ"꯫ ꯃꯈꯨꯔꯥ ꯌꯥꯏꯃꯅ "ꯅꯃꯥꯅ ꯍꯥꯏꯕ ꯏꯟꯗꯕꯅꯤ ꯅꯪꯗꯤ, ꯑꯩꯍꯣ ꯏꯃꯥ"꯫ ꯑꯃꯗꯤ ꯍꯥꯏꯌꯦ ꯑꯩꯒꯤ ꯏꯃꯥꯅ, "ꯃꯤ ꯐꯨꯒꯅꯨ, ꯐꯨꯅꯕ ꯌꯥꯗꯦ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯃꯥꯡꯗ ꯑꯁꯣꯟꯕ ꯅꯨꯄꯤ ꯑꯉꯥꯡꯗ ꯀꯅꯥꯒꯨꯝꯕ ꯑꯀꯟꯕ ꯃꯤꯁꯤꯡꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯍꯦꯛ ꯇꯧꯔꯝꯂꯕꯗꯤ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ, ꯇꯞ ꯇꯥꯒꯩ ꯐꯨꯗꯠꯂꯨ, ꯍꯥꯠꯇꯣꯛꯀꯦꯁꯨ ꯀꯥꯏꯗꯦꯅ"꯫ "ꯍꯥ"꯫ "ꯉꯁꯤꯗꯒꯤ ꯏꯃꯥꯒ ꯊꯣꯏꯒꯗ ꯅꯣꯏ ꯑꯍꯨꯝ ꯑꯣꯏꯒꯦꯔꯥ, ꯑꯣꯏꯅꯤꯡꯕ ꯃꯤ ꯑꯣꯏꯒꯦꯔꯥ, ꯑꯋꯥꯕ ꯄꯤꯒꯦꯅ ꯈꯜꯂꯛꯄ ꯅꯣꯏ ꯂꯣꯏꯅ ꯅꯉꯛ ꯁꯝꯗꯣ ꯀꯛꯊꯠꯂꯒ ꯍꯨꯏꯗ ꯄꯤꯖꯒꯗꯕꯅꯤ ꯈꯪꯉꯨ꯫ ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯄꯥꯝꯕ ꯃꯤꯁꯤꯡ, ꯉꯁꯤꯗꯒꯤ ꯃꯤꯀꯨꯞ ꯑꯁꯤꯗꯒꯤ ꯏꯃꯥꯒ ꯊꯣꯏꯒꯗ ꯂꯝꯍꯦꯟ ꯇꯨꯝꯍꯦꯟꯕ ꯇꯧꯒꯦ ꯈꯜꯂꯛꯄ ꯃꯤꯗꯣ ꯃꯣꯏ ꯑꯍꯨꯝꯗ ꯐꯨꯔꯤꯕ ꯈꯨꯐꯨꯁꯤꯃꯛ ꯐꯨꯒꯅꯤ ꯈꯪꯉꯨ"꯫ ꯃꯤ ꯈꯔꯅ "ꯅꯪꯕꯨ ꯀꯅꯥꯅꯣ, ꯍꯥ? ꯈꯨꯜ ꯑꯁꯤꯗ ꯂꯥꯛꯂꯒ ꯑꯐꯥꯎꯕꯒ ꯁꯥꯔꯤꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯐꯥꯒꯤꯔꯣ, ꯍꯥ? ꯅꯣꯏ ꯁ꯭ꯋꯥꯏꯗ ꯈꯤꯇ ꯅꯛꯁꯤꯜꯂꯛꯎ ꯂꯥꯎꯅꯦ, ꯅꯛꯁꯤꯟꯗ꯭ꯔꯁꯨ ꯂꯥꯞꯅ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯁꯤꯅꯦ, ꯅꯪ ꯀꯅꯥꯅꯣꯕ"꯫ "ꯑꯩꯁꯦ ꯏꯃꯨꯡ ꯑꯁꯤꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕ ꯂꯥꯏꯅ ꯊꯥꯔꯛꯄ ꯃꯤꯅꯤ, ꯃꯤꯡꯅ ꯆꯥꯎꯔꯦꯟ, ꯈꯪꯗꯕ ꯈꯪꯖꯤꯜꯍꯧꯔꯣ, ꯈꯪꯗ꯭ꯔꯒꯅ ꯇꯣꯛꯎ, ꯀꯨꯝꯍꯩ ꯂꯣꯏꯔꯦ, ꯅꯌꯨꯝꯗ ꯍꯟꯈ꯭ꯔꯣ"꯫ "ꯁꯛ ꯀꯌꯥꯗ ꯀꯦꯡꯂꯤꯕꯅꯣ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ, ꯈꯪꯉꯤꯗꯅ ꯅꯪ ꯂꯥꯏꯅ ꯊꯥꯔꯛꯄꯅꯤ ꯀꯥꯏꯅ"꯫ ꯑꯃꯅ ꯑꯃꯨꯛ "ꯐꯨꯔꯁꯤꯔꯣ ꯑꯩꯈꯣꯏ ꯄꯨꯜꯂꯒ"꯫ ꯑꯃꯅ ꯑꯃꯨꯛ "ꯍꯧꯖꯤꯛꯀꯤ ꯃꯌꯥꯝꯗꯣ ꯅꯪ ꯎꯍꯧꯗ꯭ꯔꯕꯣ? ꯆꯥꯎꯔꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯃꯈꯨꯠ ꯅꯥꯝꯃꯇꯪꯅ ꯃꯣꯏ ꯑꯍꯨꯝ ꯐꯨꯕꯗꯣ, ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯆꯤꯡꯗꯪ ꯀꯟꯕꯩ ꯋꯥꯅꯤ, ꯏꯃꯨꯡꯗꯗꯤ ꯅꯨꯄꯤꯅ ꯐꯨꯕ ꯉꯥꯛꯇꯅꯤ"꯫ "ꯌꯥꯔꯦꯍꯦ, ꯇꯞꯅ ꯉꯥꯡꯉꯨ, ꯃꯤ ꯇꯥꯅꯤ"꯫ ꯃꯈꯨꯔꯥ ꯑꯍꯨꯝꯗꯣ "ꯑꯌꯣꯃꯥ, ꯏꯕꯨꯡꯉꯣ, ꯀꯥꯏ ꯂꯩꯈ꯭ꯔꯒꯦ, ꯂꯦꯡꯕ ꯑꯃꯠꯇ ꯉꯝꯗ꯭ꯔꯦ"꯫ ꯃꯈꯨꯔꯥ ꯑꯍꯨꯝꯗꯣ ꯃꯥꯏ ꯅꯨꯄꯤ ꯑꯉꯥꯡꯅ ꯁꯒꯥꯏ ꯁꯥꯔꯒ ꯊꯥꯡꯖꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯊꯣꯏꯒ ꯃꯃꯥꯒꯗꯨ ꯆꯥꯎꯔꯦꯟꯅ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥꯗꯨꯅ ꯆꯥꯎꯔꯦꯟꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯕꯗ ꯆꯥꯎꯔꯦꯟ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯊꯣꯏ ꯉꯁꯤꯗꯤ ꯆꯥꯎꯔꯦꯟꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯒꯨꯝꯅ ꯇꯧꯏ, ꯑꯗꯨꯕꯨ ꯂꯥꯏꯔꯕꯤ ꯑꯣꯏꯕꯅ ꯇꯨꯃꯤꯟ ꯌꯦꯡꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯂꯝꯗꯦ꯫ "ꯏꯕꯨꯡꯉꯣ, ꯅꯪ ꯂꯥꯛꯑꯝꯗ꯭ꯔꯗꯤ ꯏꯃꯥ ꯏꯆꯥꯁꯦ ꯉꯁꯤ ꯏꯃꯥ ꯏꯆꯥꯒꯤ ꯂꯥꯏꯔꯕ ꯌꯨꯝ ꯑꯁꯤꯗ ꯁꯤꯃꯤꯟꯅꯔꯝꯃꯗꯕꯅꯤꯀꯣ"꯫ "ꯀꯔꯤꯒꯤ ꯁꯤꯗꯣꯏꯅꯣ ꯏꯃꯥ, ꯃꯤꯕꯨ ꯁꯨꯝ ꯋꯥꯔꯒ ꯂꯩꯕ ꯌꯥꯕ꯭ꯔꯣ? ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯅꯆꯥ ꯆꯥꯎꯔꯦꯟ ꯂꯥꯛꯑꯁꯤꯗꯤ. ꯑꯗꯣ ꯏꯃꯥ, ꯑꯩ ꯊꯦꯡꯈ꯭ꯔꯦ, ꯑꯩ ꯌꯨꯝ ꯇꯥꯕ ꯂꯝꯕꯤꯗꯣ ꯀꯔꯣꯝꯗꯅꯣ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ"꯫ "ꯏꯆꯥꯒꯤ ꯌꯨꯝ ꯇꯥꯕ ꯂꯝꯕꯤ ꯍꯥꯏꯔꯤꯁꯦ ꯅꯣꯏꯒꯤ ꯈꯨꯟꯗꯨꯕꯨ ꯀꯔꯤ ꯈꯨꯟ ꯀꯧꯕꯒꯦ"꯫ "ꯌꯧꯅꯥꯄꯨꯡ ꯈꯨꯜ ꯀꯧꯏ ꯏꯃꯥ"꯫ "ꯑꯩꯗꯤ ꯁꯨꯡꯀꯥꯎ ꯀꯧꯒꯟꯗꯕꯅꯦ, ꯑꯗꯣ ꯏꯃꯥ ꯍꯣꯏꯔꯣꯝꯒꯤ ꯂꯝꯕꯤꯔꯣꯝꯗꯕꯨ ꯂꯥꯛꯑꯕ ꯂꯝꯕꯤꯁꯦ ꯍꯦꯛꯇ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ"꯫ "ꯏꯕꯨꯡꯅ ꯏꯃꯥ ꯏꯆꯥꯒꯤ ꯑꯋꯥꯕꯁꯦ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯂꯥꯏꯅ ꯊꯧꯑꯣꯏꯡꯀꯤ ꯂꯝꯕꯤ ꯂꯝꯃꯥꯡ ꯅꯥꯍꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤꯌꯦ ꯏꯕꯨꯡ꯫ ꯏꯆꯥ ꯊꯣꯏꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕꯅꯤ, ꯏꯆꯥ ꯅꯨꯄꯥ,
ꯑꯗꯣ ꯏꯆꯥꯒꯤ ꯌꯧꯅꯥꯄꯨꯡ ꯍꯥꯏꯔꯤꯕ ꯈꯨꯟ ꯑꯗꯨꯗꯤ ꯃꯃꯥꯡ ꯄꯥꯡꯕ ꯂꯝꯕꯤꯗ ꯆꯨꯝꯅ ꯑꯗꯨꯝ ꯆꯠꯀꯗꯕꯅꯤ꯫ ꯏꯃꯥ ꯍꯣꯏꯒ ꯌꯥꯝꯅ ꯂꯥꯞꯅꯕꯁꯨ ꯅꯠꯇꯦ, ꯂꯝꯕꯤ ꯐꯠꯇꯕꯒꯤ ꯂꯥꯞꯄ ꯃꯥꯟꯕꯅꯤ꯫ ꯍꯣꯏꯅꯦ, ꯏꯃꯥꯅ ꯍꯥꯏꯔꯤꯗꯣ ꯆꯨꯝꯃꯤꯅꯦ꯫ ꯑꯁ, ꯑꯩ ꯅꯤꯡꯁꯤꯡꯂꯛꯑꯦ, ꯑꯩꯈꯣꯏ ꯈꯨꯟ ꯌꯧꯔꯝꯗꯥꯏꯗ ꯇꯨꯔꯦꯟ ꯑꯆꯧꯕ ꯑꯃ ꯂꯥꯟꯕꯅꯤꯅꯦ꯫ ꯑꯗꯣ ꯏꯕꯨꯡꯉꯣꯒꯤ ꯏꯃꯥ ꯅꯥꯏ ꯍꯥꯏꯕꯗꯣ ꯐꯔꯕ꯭ꯔꯣ ꯍꯧꯖꯤꯛꯇꯤ? ꯍꯣꯏ ꯃꯥ, ꯍꯧꯖꯤꯛꯇꯤ ꯏꯃꯥꯟꯅꯕ ꯐꯔꯦ꯫ ꯏꯃꯥꯅ ꯂꯝꯕꯤ ꯆꯨꯝꯅ ꯇꯥꯛꯄꯤꯔꯝꯗ꯭ꯔꯕꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯒꯤ ꯏꯃꯥꯗꯣ ꯌꯥꯝ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯝꯒꯅꯤ꯫ ꯏꯃꯥ, ꯅꯣꯡꯁꯦ ꯌꯥꯝ ꯀꯟꯅ ꯇꯥꯔꯕ ꯃꯥꯜꯂꯤ꯫ ꯑꯁ, ꯁꯤꯗꯤ ꯌꯥꯔꯣꯏ꯫ ꯑꯗꯣ ꯏꯃꯥ, ꯑꯩ ꯆꯠꯂꯒꯦ, ꯅꯨꯃꯤꯠꯁꯤꯁꯨ ꯇꯥꯒꯗꯧꯔꯦ꯫ ꯉꯥꯏꯈꯣꯅꯦ ꯏꯆꯥꯅꯨꯄꯥ, ꯅꯣꯡꯁꯦ ꯌꯥꯝꯅ ꯀꯜꯂꯤꯅꯦ, ꯅꯨꯡꯁꯤꯠꯁꯨ ꯌꯥꯎꯏ꯫ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯏꯃꯥ ꯅꯨꯡꯉꯥꯏꯔꯣꯏꯅꯦ꯫ ꯏꯃꯥ, ꯅꯣꯡ ꯌꯨꯔꯛꯏ꯫ ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯗꯤ? ꯏꯕꯨꯡꯉꯣ, ꯅꯃꯥꯒꯤ ꯌꯨꯝꯁꯦ ꯅꯣꯡ ꯈꯔ ꯌꯨꯕꯅꯤ, ꯁꯣꯝꯗ ꯆꯪꯁꯤꯜꯂꯛꯎ, ꯂꯣꯏꯅ ꯆꯣꯠꯄ ꯇꯥꯔꯦ꯫ ꯀꯃꯥꯏ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯑꯣꯟꯊꯣꯛꯅꯁꯨ ꯀꯟꯈ꯭ꯔꯦꯃꯤ꯫ ꯅꯣꯡ ꯅꯨꯡꯁꯤꯠ ꯌꯥꯎꯕ ꯑꯀꯟꯕ ꯅꯣꯡꯗꯨꯗꯒꯤ ꯃꯈꯣꯡ ꯆꯦꯠꯇ꯭ꯔꯕ ꯌꯨꯝ ꯑꯗꯨ ꯇꯦꯛꯇꯅꯕ ꯍꯣꯠꯅꯕꯗ ꯊꯣꯏꯒ ꯃꯃꯥꯒꯅ ꯌꯨꯝ ꯉꯥꯛꯂꯤꯕ ꯎꯈꯣꯡ ꯑꯗꯨ ꯑꯃꯨꯛ ꯄꯥꯏ, ꯅꯣꯡ ꯌꯨꯔꯤꯕ ꯃꯐꯝ ꯑꯗꯨ ꯑꯃꯨꯛ ꯏꯁꯤꯡ ꯀꯟꯊꯣꯛ ꯀꯣꯏꯆꯦꯟ ꯆꯦꯟꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯆꯥꯎꯔꯦꯟ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯌꯨꯝ ꯃꯅꯨꯡ ꯑꯗꯨ ꯏꯁꯤꯡꯅ ꯄꯨꯝꯊꯨꯝ ꯊꯨꯝꯂꯝꯃꯤ꯫ ꯆꯥꯎꯔꯦꯟ ꯃꯄꯤ ꯇꯩꯊꯣꯛꯇꯨꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯆꯠꯈꯤ꯫ ꯊꯣꯏ ꯌꯥꯝ ꯏꯀꯥꯏꯅ ꯂꯦꯞꯇꯨꯅ ꯆꯥꯎꯔꯦꯟꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯣ, ꯏꯆꯥ ꯆꯥꯎꯔꯦꯟꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯎꯕꯗ ꯍꯩꯅꯗꯅ ꯆꯠꯈ꯭ꯔꯕ ꯃꯥꯜꯂꯤꯅꯦ꯫ ꯏꯕꯨꯡ ꯆꯥꯎꯔꯦꯟꯁꯦ ꯏꯃꯥ ꯏꯆꯥꯒꯤ ꯄꯨꯟꯁꯤꯁꯦ ꯎꯕꯗ ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯕ ꯃꯥꯜꯂꯤ ꯏꯃꯥ꯫ ꯏꯆꯥꯕꯨ ꯈꯞꯂꯤꯕ꯭ꯔꯣ? ꯂꯥꯛꯑꯣꯁꯦ, ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯁꯤ꯫ ꯅꯣꯡ ꯈꯔ ꯍꯥꯡꯂꯤꯉꯩꯁꯤꯗ ꯁꯤꯡꯁꯨ ꯂꯣꯏꯅ ꯆꯣꯠꯂꯝꯃꯅꯤꯅꯦ꯫ ꯏꯃꯥ, ꯆꯦꯡ ꯂꯩꯇꯤꯌꯦ꯫ ꯆꯦꯡ ꯂꯩꯇꯦ ꯍꯥꯏꯕ? ꯏꯆꯥ ꯊꯣꯏ, ꯑꯗꯨꯗꯤ ꯏꯃꯥ ꯀꯅꯥꯗꯩꯅꯣ ꯑꯃꯨꯛꯇ ꯍꯪꯂꯨꯒꯦ꯫ ꯅꯪ ꯁꯤꯡ ꯑꯀꯪꯕ ꯈꯔ ꯍꯤꯡꯉꯝꯒꯦꯔꯥ? ꯏꯃꯥ, ꯑꯩꯗꯤ ꯆꯥꯛ ꯆꯥꯅꯤꯡꯗꯤꯌꯦ, ꯍꯪꯂꯨꯔꯅꯨꯋꯣ꯫ ꯀꯞꯀꯅꯨꯁꯦ ꯏꯆꯥꯁꯤꯗꯤ, ꯉꯁꯤ ꯅꯨꯃꯤꯠꯁꯤꯅ ꯏꯃꯥ ꯏꯆꯥꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯄꯨꯕꯤꯈꯤꯕ ꯑꯣꯏꯔꯁꯅꯨꯀꯣ꯫ ꯍꯌꯦꯡꯗꯒꯤꯗꯤ ꯏꯆꯥꯒꯤ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛꯇꯃꯛ ꯅꯣꯛꯆꯕ ꯉꯝꯕ ꯑꯋꯥꯕ ꯌꯥꯎꯗꯕ ꯄꯨꯟꯁꯤ ꯑꯃ ꯂꯥꯏꯅ ꯄꯤꯕꯤꯕ ꯑꯣꯏꯔꯁꯅꯨꯀꯣ꯫ ꯂꯥꯎꯁꯦ, ꯏꯃꯥ ꯀꯣꯟꯒꯦ꯫ ꯃꯃꯥꯅ ꯃꯆꯥ ꯊꯣꯏꯕꯨ ꯀꯣꯟꯗꯨꯅ ꯀꯞꯃꯤꯟꯅꯗꯨꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯃꯄꯥꯟꯗ ꯃꯤ ꯂꯥꯡꯕ ꯃꯈꯣꯟ ꯑꯃ ꯁꯨꯝ ꯇꯥꯕꯗꯨꯗ ꯃꯃꯥꯒ ꯊꯣꯏꯒꯅ ꯍꯧꯒꯠꯇꯨꯅ ꯌꯦꯡꯂꯨꯕꯗ ꯁꯟ ꯒꯥꯔꯤ ꯑꯃꯗ ꯏ ꯃꯌꯥꯝ ꯑꯃ, ꯑꯗꯨꯒ ꯁꯟ ꯒꯥꯔꯤ ꯑꯃꯗꯅ ꯐꯧ ꯕꯣꯔꯥ ꯈꯔ, ꯍꯩ ꯈꯔꯒ ꯎꯈꯣꯡ ꯈꯔꯒ ꯄꯨꯔꯛꯇꯨꯅ ꯃꯤ ꯈꯔꯅ ꯊꯥꯗꯔꯝꯃꯤ꯫ ꯃꯌꯥꯝ ꯁꯤꯕꯨ ꯀꯅꯥꯒꯤꯅꯣ? ꯌꯨꯝ ꯑꯣꯟꯅꯔꯕ꯭ꯔꯥ? ꯃꯤ ꯑꯃꯅ, ꯑꯣꯟꯅꯗꯦ ꯏꯇꯩꯃ, ꯌꯨꯝ ꯑꯁꯦ ꯑꯣꯟꯅꯕ ꯌꯥꯕ ꯖꯥꯠ ꯅꯠꯇꯦ, ꯍꯦꯛ ꯑꯣꯟꯅꯕꯗ ꯆꯥꯎꯔꯦꯟꯅ ꯂꯥꯟ ꯇꯧꯒꯗꯣꯏꯅꯤ꯫ ꯆꯥꯎꯔꯦꯟꯅ ꯊꯥꯔꯛꯏꯔꯣ ꯅꯣꯏꯕꯣ? ꯍꯣꯏ ꯏꯇꯩꯃ, ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯦ ꯃꯝꯂꯤꯉꯩꯗꯩꯅꯤ꯫ ꯆꯥꯎꯔꯦꯟꯅ ꯊꯦꯡꯉꯦꯒ ꯆꯠꯂꯣꯒꯅ ꯑꯃꯨꯛ ꯇꯣꯏꯕ, ꯅꯤꯡꯉꯥꯏ ꯇꯧꯕꯗ ꯂꯣꯏꯔꯦ, ꯇꯨꯝꯁꯤꯠꯀ ꯐꯥꯗ꯭ꯔꯦ꯫ ꯑꯗꯨꯒ ꯏꯆꯥ ꯆꯥꯎꯔꯦꯟꯅ ꯀꯔꯤꯒꯤ ꯂꯥꯛꯇ꯭ꯔꯤꯅꯣ? ꯑꯗꯨꯒ ꯑꯁꯨꯛ ꯌꯥꯝꯕ ꯄꯣꯠ ꯆꯩꯁꯤꯡꯁꯤꯕꯨ ꯀꯔꯤꯒꯤ ꯄꯨꯔꯛꯏꯅꯣ ꯍꯥꯏꯕ? ꯑꯁ, ꯏꯀꯥꯏꯔꯦꯗꯀꯣ ꯑꯩꯗꯤ꯫ ꯏꯇꯩꯃ, ꯆꯥꯎꯔꯦꯟꯗꯒ ꯏꯀꯥꯏꯒ ꯍꯥꯏꯔꯨꯅꯨꯀꯣ, ꯃꯥꯅ ꯅꯨꯡꯁꯤꯈ꯭ꯔꯗꯤ ꯂꯥꯏꯅ ꯊꯤꯡꯕ ꯉꯝꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯆꯥꯎꯔꯦꯟꯅ ꯏꯃꯥ ꯍꯣꯏꯗ ꯃꯌꯥꯝ ꯑꯁꯦ ꯄꯤꯔꯛꯏꯁꯦ꯫ ꯏꯃꯥ ꯍꯣꯏꯁꯦ ꯆꯥꯎꯔꯦꯟꯅ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯂꯗꯕꯅꯤ꯫ ꯑꯃꯅ ꯑꯃꯨꯛ, ꯏꯇꯩꯃ, ꯆꯥꯎꯔꯦꯟꯗꯣ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯑꯉꯥꯡꯅꯤ, ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯗꯨꯅ ꯑꯃꯅꯤ꯫ ꯃꯄꯥꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯍꯦꯛ ꯄꯨꯁꯤꯜꯂꯛꯄꯗꯒꯤ ꯃꯄꯥꯒꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯀꯔꯤꯅꯣ ꯈꯪꯈꯤꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯃꯃꯥꯗꯨꯗ ꯀꯦꯖꯗꯨꯅ ꯂꯩꯖꯔꯝꯕꯗꯨ ꯍꯟꯗꯛ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯗꯅ ꯂꯩꯈꯤꯗ꯭ꯔꯦꯗꯅ꯫ ꯏꯇꯩꯃ, ꯆꯥꯎꯔꯦꯟꯗꯣ ꯌꯥꯝꯅ ꯐꯕꯅꯤꯅꯦ꯫ ꯍꯣꯏ, ꯈꯔꯕꯨꯗꯤ ꯐꯤꯡꯉꯤ, ꯑꯗꯨ ꯃꯉꯥꯏꯔꯦ꯫ ꯑꯃꯅ ꯑꯃꯨꯛ, ꯐꯤꯡꯗꯗꯤ ꯀꯩꯅꯣ, ꯊꯥꯡ ꯇꯥ ꯁꯔꯤꯠ ꯁꯔꯥ ꯃꯨꯛꯅꯥꯗꯩ ꯀꯩꯗꯩ ꯂꯣꯏꯅ ꯍꯩꯕ ꯂꯣꯏꯔꯕꯅꯤꯅꯦ꯫ ꯃꯥꯅ ꯂꯝ ꯍꯦꯟꯕ ꯃꯤꯁꯤꯡ ꯐꯨꯗꯕ ꯋꯥꯔꯛꯇꯕ ꯃꯤ ꯑꯃꯠꯇ ꯂꯩꯔꯝꯃꯣꯏ ꯑꯩꯈꯣꯏ ꯃꯥꯏꯀꯩꯗꯅꯤꯀꯣ ꯍꯥꯏꯔꯤꯁꯦ꯫ ꯍꯣꯏ, ꯍꯧꯖꯤꯛꯄꯨꯗꯤ ꯐꯨꯈꯤꯗ꯭ꯔꯦ,
ꯃꯃꯥꯅ ꯌꯥꯗꯗꯅ ꯑꯗꯣ ꯈꯪꯗꯦ ꯃꯃꯥ ꯂꯩꯇ꯭ꯔꯕꯅꯤꯅ. ꯑꯣ ꯑꯗꯨꯒ ꯆꯥꯎꯔꯦꯟꯅ ꯃꯃꯥ ꯅꯥꯕ ꯐꯔꯦ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯍꯥꯏꯅ ꯃꯃꯥ ꯑꯃꯒꯤ ꯃꯃꯥꯡꯗ ꯅꯣꯛꯇꯨꯅ ꯍꯔꯥꯎꯕ ꯁꯥꯗꯨꯅ ꯋꯥꯔꯤ ꯂꯤꯈꯤꯕꯀꯣ. ꯑꯗꯨꯅꯤ ꯏꯇꯩꯃ, ꯆꯥꯎꯔꯦꯟꯅ ꯐꯅ ꯋꯥꯔꯁꯨ ꯑꯋꯥꯕꯗꯣ ꯂꯣꯠꯁꯤꯟꯗꯨꯅ ꯃꯤ ꯑꯃꯕꯨ ꯅꯣꯛꯍꯟꯅꯕ ꯍꯣꯠꯅꯕꯅꯤ. ꯑꯗꯣ ꯏꯇꯩꯃ, ꯏꯁꯦ ꯀꯨꯞꯁꯤꯜꯂꯝꯂꯒꯦ, ꯎꯈꯣꯡꯁꯤꯡꯁꯤꯁꯨ ꯁꯤꯟꯗꯣꯛꯂꯝꯂꯒꯦ. ꯆꯥꯎꯔꯦꯟ ꯂꯥꯛꯄꯗ ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯗꯤ ꯍꯣꯔꯦꯟ ꯑꯩꯈꯣꯏꯗ ꯃꯥꯅ ꯏꯁꯧ ꯂꯥꯡꯒꯗꯕꯗꯣ. ꯏꯕꯨꯡ ꯆꯥꯎꯔꯦꯟ ꯍꯧꯖꯤꯛ ꯀꯔꯤꯒꯤ ꯂꯥꯛꯇ꯭ꯔꯤꯅꯣ? ꯃꯤ ꯑꯃꯅ ꯉꯁꯤꯁꯦ ꯆꯥꯎꯔꯦꯟꯒꯤ ꯏꯃꯥꯒꯤ ꯀꯔꯤꯅꯣ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯃ ꯇꯥꯕꯅꯤ, ꯑꯗꯨꯅꯅꯤ. ꯍꯣꯔꯦꯟ ꯂꯣꯏꯔꯒ ꯂꯥꯛꯀꯅꯤꯗ. ꯑꯗꯣ ꯏꯕꯦꯝꯃ, ꯍꯩꯔꯥꯁꯤꯡꯁꯦ ꯈꯣꯛꯂꯧ. ꯑꯗꯨꯒꯅꯦ ꯆꯦꯡ ꯕꯣꯔꯥꯁꯦ ꯑꯩ ꯊꯥꯡꯖꯤꯜꯂꯛꯀꯦ. ꯆꯥꯛ ꯈꯔ ꯊꯣꯡꯕꯤꯔꯣ. ꯑꯩꯈꯣꯏꯒꯤ ꯐꯧꯁꯤꯗꯤ ꯍꯣꯔꯦꯟ ꯌꯨꯝ ꯁꯦꯝꯕ ꯂꯣꯏꯔꯒ ꯊꯥꯡꯖꯤꯟꯕꯤꯔꯝꯂꯒꯦꯀꯣ. ꯍꯣꯏ ꯏꯕꯨꯡꯁꯤꯡ. ꯃꯃꯥꯒ ꯊꯣꯏꯒꯗꯣ ꯆꯥꯎꯔꯦꯟꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯀꯞꯇꯨꯅ ꯆꯥꯛ ꯊꯣꯡꯉꯤ. ꯍꯩꯔꯥ ꯁꯦꯝꯗꯨꯅꯁꯨ ꯃꯌꯥꯝꯕꯨ ꯄꯤꯖꯩ. ꯃꯤꯁꯤꯡꯗꯨꯅꯁꯨ ꯊꯣꯏꯒꯤ ꯃꯌꯨꯝ ꯑꯗꯨ ꯌꯥꯝꯅ ꯐꯖꯅ ꯆꯦꯠꯅ ꯁꯦꯝꯖꯤꯟꯕꯤꯔꯝꯃꯤ. ꯆꯥꯛꯁꯨ ꯂꯣꯏꯗꯨꯅ ꯃꯤꯁꯤꯡꯗꯨꯕꯨ ꯊꯣꯏꯒ ꯃꯃꯥꯒꯅ ꯆꯥꯛ ꯄꯤꯖꯔꯝꯃꯤ. ꯍꯧꯖꯤꯛꯇꯤ ꯊꯣꯏ ꯃꯃꯥ ꯃꯆꯥꯒꯤ ꯂꯥꯏꯔꯕ ꯑꯍꯣꯕ ꯌꯨꯝ ꯑꯗꯨ ꯑꯍꯣꯕ ꯎꯗ꯭ꯔꯦ, ꯀꯣꯟꯊꯗ꯭ꯔꯦ. ꯃꯤꯁꯤꯡꯁꯨ ꯊꯕꯛ ꯂꯣꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯟꯈ꯭ꯔꯦ. ꯊꯣꯏ ꯃꯃꯥ ꯃꯆꯥꯗꯤ ꯆꯥꯎꯔꯦꯟ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ. ꯏꯃꯥ, ꯏꯕꯨꯡ ꯆꯥꯎꯔꯦꯟꯅ ꯀꯔꯤꯒꯤ ꯑꯣꯏꯗꯕ ꯍꯥꯏꯔꯤꯅꯣ ꯑꯩꯈꯣꯏꯗ? ꯏꯃꯥ ꯏꯆꯥꯒꯤ ꯑꯋꯥꯕ ꯃꯇꯧ ꯑꯁꯦ ꯎꯕꯗ ꯃꯥꯒꯤ ꯑꯋꯥꯕꯗꯣ ꯂꯣꯏꯁꯤꯟꯕ ꯑꯣꯏꯔꯝꯒꯅꯤꯌꯦ. ꯏꯃꯥꯗꯤ ꯑꯐꯕ ꯃꯤ ꯍꯥꯏꯕꯁꯦ ꯂꯩꯇ꯭ꯔꯕꯣꯏꯅ ꯈꯜꯂꯨꯔꯕꯅꯤ. ꯑꯗꯨꯕꯨ ꯏꯆꯥ ꯆꯥꯎꯔꯦꯟ ꯊꯦꯡꯅꯕꯗꯒꯤ ꯏꯃꯥꯒꯤ ꯋꯥꯈꯜ ꯑꯔꯥꯟꯕ ꯇꯥꯔꯦ ꯉꯁꯤꯗꯤ. ꯏꯃꯥ, ꯆꯥꯎꯔꯦꯟꯒ ꯑꯩꯈꯣꯏꯒ ꯀꯔꯤ ꯊꯣꯛꯅꯒꯦ? ꯃꯥ ꯀꯅꯥꯅꯣ? ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕꯁꯦ? ꯏꯃꯥ ꯏꯆꯥꯒꯤ ꯑꯋꯥꯕꯁꯦ ꯎꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯥꯏꯅ ꯊꯥꯔꯛꯄ ꯑꯣꯏꯔꯝꯒꯅꯤ. ꯑꯗꯨꯅꯅꯤ ꯏꯆꯥ ꯆꯥꯎꯔꯦꯟꯅ ꯏꯃꯥ ꯏꯆꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯁꯦ. ꯏꯃꯥ, ꯏꯕꯨꯡ ꯆꯥꯎꯔꯦꯟ ꯂꯥꯛꯏꯇꯨ ꯀꯔꯥꯏꯅꯣ? ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯅ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯂꯣꯏꯁꯤꯟꯗꯨꯅ ꯂꯥꯛꯏꯕ ꯊꯧꯅꯥ ꯐꯕ ꯅꯨꯄꯥꯁꯦ ꯏꯆꯥ ꯆꯥꯎꯔꯦꯟꯅꯤꯀꯣ. ꯏꯃꯥ, ꯊꯣꯏ, ꯀꯩꯗꯧꯔꯦ? ꯀꯞꯄ ꯃꯥꯜꯂꯒ ꯂꯩꯔꯝꯂꯩꯗꯦ. ꯃꯣꯏꯗꯤ ꯏꯪꯈꯣꯜꯁꯤꯁꯨ ꯄꯣꯠ ꯊꯥꯅꯕ ꯁꯦꯝꯕꯤꯔꯝꯃꯣ ꯍꯥꯏꯔꯒ ꯁꯦꯝꯂꯝꯗ꯭ꯔꯕ ꯃꯥꯜꯂꯤꯅꯦ. ꯑꯩꯅꯗꯤ ꯏꯪꯈꯣꯜꯗ ꯊꯥꯅꯕ ꯃꯔꯨ ꯃꯔꯥꯡ ꯃꯌꯥꯝ ꯑꯃ ꯄꯨꯔꯛꯏ. ꯏꯆꯥ ꯆꯥꯎꯔꯦꯟ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯏꯃꯥ ꯏꯆꯥꯒꯤꯗꯃꯛꯇ ꯑꯁꯨꯛ ꯌꯥꯝꯅ ꯇꯧꯕꯤꯔꯤꯕꯁꯤꯕꯨ? ꯌꯥꯔꯤꯅꯦ, ꯏꯃꯥꯅ ꯏꯆꯥꯒꯤ ꯂꯃꯟ ꯁꯤꯡꯕ ꯉꯝꯂꯔꯣꯏꯅꯦ. ꯀꯔꯤꯒꯤ ꯂꯃꯟꯅꯣ ꯏꯃꯥ? ꯏꯃꯥꯗꯕꯨ ꯃꯆꯥꯅ ꯂꯃꯟ ꯇꯣꯟꯕ꯭ꯔꯣ? ꯑꯗꯣ ꯏꯃꯥ, ꯉꯁꯤꯗꯒꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯁꯤꯀꯣ. ꯑꯗꯣ ꯆꯥꯎꯔꯦꯟ, ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯕꯨ ꯅꯪꯒꯤ ꯏꯃꯥꯒ ꯄꯥꯕꯒꯅ ꯈꯪꯂꯗꯤ ꯁꯥꯎꯔꯣꯏꯗ꯭ꯔꯣ? ꯁꯥꯎꯔꯣꯏꯍꯦ, ꯍꯔꯥꯎꯕꯅ ꯂꯣꯏꯔꯕꯅꯤ ꯏꯃꯥ. ꯑꯗꯣ ꯑꯩꯒꯤ ꯄꯥꯕꯗꯤ ꯂꯩꯈꯤꯗꯕ ꯀꯨꯏꯔꯦ, ꯑꯗꯨꯅ ꯃꯥꯗꯤ ꯁꯨꯡꯁꯥꯎ ꯁꯥꯎꯔꯣꯏ. ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯅꯅꯦ ꯑꯩ ꯁꯤꯗ ꯊꯥꯔꯛꯏꯁꯦ ꯏꯃꯥ. ꯁꯦꯡꯂꯕ꯭ꯔꯅꯦ ꯆꯥꯎꯔꯦꯟ? ꯅꯪꯒꯤ ꯏꯃꯥꯅ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯊꯥꯔꯛꯄ꯭ꯔꯅꯦ? ꯑꯗꯨꯒ ꯀꯔꯤꯒꯤ ꯅꯄꯤ ꯏꯔꯥ ꯆꯦꯜꯂꯤꯕ? ꯅꯪ ꯑꯩꯁꯦ ꯅꯃꯥ ꯑꯁꯦꯡꯕ ꯅꯠꯇꯦꯅ ꯋꯥ ꯂꯣꯠꯂꯤꯕ꯭ꯔꯣ ꯍꯥ? ꯏꯃꯥ, ꯑꯩꯅ ꯍꯔꯥꯎꯕ ꯋꯥꯔꯤ ꯁꯥꯁꯦ ꯍꯥꯏꯔꯒ. ꯊꯣꯏꯒꯤ ꯃꯃꯥꯅ ꯆꯥꯎꯔꯦꯟꯕꯨ ꯀꯣꯜꯂꯤ ꯑꯗꯨꯒ ꯀꯞꯄꯤ. ꯆꯥꯎꯔꯦꯟꯅ ꯃꯃꯥ ꯂꯩꯈꯤꯗꯕꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯗꯨꯅ ꯃꯣꯏ ꯑꯍꯨꯝ ꯅꯨꯃꯤꯠꯁꯤꯃ ꯂꯩꯃꯤꯟꯅꯩ. ꯅꯣꯡꯁꯨ ꯉꯔꯥꯡꯒꯤ ꯃꯇꯝ ꯌꯧꯕꯒ ꯀꯟꯅ ꯇꯥꯔꯛꯂꯦ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯊꯣꯏꯒꯤ ꯌꯨꯝꯗꯨ ꯅꯣꯡ ꯌꯨꯈꯤꯗ꯭ꯔꯦ, ꯏꯁꯤꯡ ꯊꯨꯝꯈꯤꯗ꯭ꯔꯦ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯆꯥꯎꯔꯦꯟꯅ ꯇꯣꯏꯅ ꯂꯥꯛꯇꯨꯅ ꯊꯣꯏꯒꯤ ꯏꯪꯈꯣꯜ ꯁꯦꯡꯗꯣꯛꯇꯨꯅ ꯄꯣꯠ ꯆꯩ ꯊꯥꯃꯤꯟꯅꯩ. ꯊꯣꯏꯒ ꯆꯥꯎꯔꯦꯟꯒ ꯊꯃꯣꯏ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯝꯃꯤ. ꯑꯗꯨꯕꯨ ꯃꯃꯥ ꯀꯤꯕꯅ ꯇꯨꯃꯤꯟ ꯌꯦꯡꯅꯗꯨꯅ ꯂꯩꯅꯩ. ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯦꯟꯕꯨ ꯊꯣꯏꯒꯤ ꯃꯃꯥꯅ ꯌꯥꯝꯅ ꯂꯨꯅ ꯃꯆꯥ ꯑꯃꯒꯨꯝꯅ ꯇꯧꯕꯤꯔꯝꯃꯤ. ꯅꯣꯡꯃꯗꯤ ꯀꯣꯅꯨꯡꯗ ꯑꯀꯟꯕ ꯑꯃꯗꯤ ꯍꯩꯁꯤꯡꯕ ꯇꯥꯟꯅꯕꯒꯤ ꯅꯤꯡꯊꯧꯅ ꯆꯥꯎꯔꯕ ꯀꯨꯝꯍꯩ ꯑꯃ ꯊꯝꯂꯝꯃꯤ. ꯃꯅꯥꯁꯨ ꯌꯥꯝꯅ ꯆꯥꯎꯔꯝꯃꯤ. ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯆꯥꯎꯔꯦꯟ ꯍꯔꯥꯎꯕꯅ ꯂꯣꯏꯔꯤ. ꯑꯩꯅ ꯃꯇꯝ ꯀꯌꯥꯗꯒꯤ ꯉꯥꯏꯖꯔꯛꯄ ꯀꯨꯝꯍꯩ ꯑꯁꯦ
ꯍꯟꯗꯛꯇꯤ ꯌꯥꯎꯕ ꯐꯪꯗꯣꯔꯕꯀꯣ ꯑꯗꯨꯗꯤ ꯑꯩ ꯏꯃꯥꯒ ꯊꯣꯏꯒꯗꯁꯨ ꯍꯥꯏꯔꯨꯒꯦ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯥꯏ ꯄꯥꯛꯇꯨꯅ ꯃꯅꯥꯁꯦ ꯐꯪꯂꯕꯗꯤ ꯑꯩꯒꯤ ꯊꯣꯏꯒ ꯏꯃꯥꯒꯗ ꯄꯤꯔꯒꯦ ꯑꯗꯨꯒ ꯊꯣꯏꯗ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤꯁꯨ ꯐꯣꯡꯗꯣꯛꯂꯒꯦ ꯅꯠꯇ꯭ꯔꯒꯅ ꯑꯩꯕꯨ ꯍꯥꯟꯅ ꯐꯣꯡꯗꯣꯛꯍꯧꯕꯅ ꯐꯗꯣꯏꯖꯥꯠꯂꯅꯦ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯨꯔꯒ ꯊꯣꯏꯕꯨ ꯄꯥꯝꯕꯒꯤ ꯑꯩꯅ ꯏꯃꯥꯒꯤꯗꯃꯛ ꯇꯧꯖꯈꯤꯕ ꯃꯌꯥꯝꯗꯣ ꯄꯥꯝꯗꯦ ꯍꯥꯏꯅ ꯊꯤꯅ ꯑꯃꯨꯛ ꯊꯣꯏ ꯑꯩ ꯀꯣꯛ ꯉꯥꯎꯔꯦ ꯁꯣꯝꯗꯁꯨ ꯊꯣꯏꯅ ꯑꯩꯕꯨ ꯆꯥꯎꯔꯦꯟꯁꯦ ꯅꯨꯡꯁꯤ ꯍꯥꯏꯔꯁꯤꯔꯅꯦ ꯍꯥꯏꯔꯨꯔꯒ ꯑꯃꯨꯛ ꯑꯆꯥꯎꯔꯝ ꯄꯥꯝꯕ ꯑꯣꯏꯅ ꯈꯟꯗꯧꯔꯤꯕ꯭ꯔꯥ ꯆꯥꯎꯔꯦꯟꯅ ꯏꯃꯥ ꯏꯆꯥꯒꯤꯗꯃꯛ ꯑꯁꯨꯛ ꯌꯥꯝꯅ ꯇꯧꯕꯤꯔꯤꯁꯤꯗ ꯑꯩꯅ ꯑꯃꯨꯛ ꯅꯨꯡꯁꯤꯕꯁꯦ ꯌꯥꯝꯅ ꯋꯥꯏꯗ ꯀꯔꯤꯅꯣ ꯃꯥꯅ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯤꯁꯤꯕꯨ ꯊꯣꯏ ꯊꯣꯏ ꯇꯥꯗꯦꯅꯦ ꯊꯣꯏ ꯍꯥꯎ ꯍꯥꯎ ꯏꯃꯥ ꯀꯩꯗꯧꯔꯦ ꯏꯕꯨꯡ ꯆꯣꯔꯦꯟ ꯂꯥꯛꯑꯕꯣ ꯀꯗꯥꯏꯅꯣ ꯃꯥꯅ ꯉꯁꯥꯏꯗꯩ ꯎꯪꯂꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯁꯤꯗꯤ ꯆꯥꯎꯔꯦꯟꯒꯤ ꯑꯣꯏꯔꯦꯀꯣ ꯍꯥꯏ ꯊꯣꯏ ꯑꯣꯏꯔꯣꯏꯗꯕ ꯆꯨꯔꯣꯟ ꯐꯥꯔꯣꯟꯗꯣ ꯂꯣꯟꯒꯅꯨ ꯉꯥꯎꯗꯅ ꯑꯃꯨꯛ ꯆꯠꯈꯤꯅꯤ ꯑꯗꯨꯏ ꯁꯔꯨꯛ ꯍꯣꯔꯦꯟꯒꯤ ꯑꯦꯟꯁꯥꯡ ꯊꯣꯡꯅꯕ ꯑꯦꯟꯁꯥꯡ ꯍꯦꯛꯆꯤꯜꯂꯨ ꯑꯩꯈꯣꯏ ꯃꯥꯁꯦ ꯈꯪꯈ꯭ꯔꯖꯥꯠꯂꯣ ꯏꯀꯥꯏꯔꯦꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯆꯥꯎꯔꯦꯟ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯥꯛꯏ ꯊꯣꯏꯒ ꯃꯃꯥꯒ ꯏꯪꯈꯣꯜꯗ ꯏꯁꯤꯡ ꯆꯥꯏꯔꯤ ꯏꯃꯥ ꯏꯕꯨꯡ ꯆꯥꯎꯔꯦꯟ ꯂꯥꯏꯇꯨꯋꯥꯗ ꯍꯣꯏꯅꯦ ꯏꯃꯥꯒ ꯊꯣꯏꯒ ꯏꯁꯤꯡ ꯆꯥꯏꯔꯣ ꯍꯣꯏ ꯏꯕꯨꯡ ꯀꯔꯤꯅꯣ ꯃꯁꯤ ꯑꯉꯥꯡꯁꯤꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯀꯩꯅꯣꯝꯃ ꯁꯨꯝ ꯇꯧꯔꯛꯏꯁꯤꯅ ꯏꯃꯥ ꯑꯩ ꯏꯕꯨꯡ ꯆꯥꯎꯔꯦꯟꯒꯤ ꯐꯤꯗꯥ ꯄꯨꯊꯣꯛꯂꯨꯒꯦ ꯏꯃꯥ ꯏꯁꯤꯡ ꯆꯥꯏꯔꯝꯃꯣ ꯀꯔꯤ ꯏꯆꯥ ꯊꯣꯏ ꯍꯥꯏ ꯄꯣꯠ ꯊꯥꯕ ꯃꯔꯛꯇ ꯆꯦꯟꯅꯨꯅꯦꯍꯦ ꯊꯣꯏ ꯀꯩꯝ ꯅꯦꯠꯇꯤꯌꯦ ꯏꯃꯥ ꯉꯁꯤꯗꯤ ꯊꯣꯏꯒꯤ ꯃꯥꯏꯊꯣꯡꯁꯦ ꯌꯦꯡꯂꯤꯈꯩ ꯄꯦꯟꯕ ꯅꯥꯏꯗꯦꯀꯣ ꯑꯩꯕꯨ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯁꯤꯔꯅꯦ ꯆꯥꯎꯔꯦꯟꯁꯤꯁꯨ ꯃꯃꯤꯠ ꯀꯨꯞꯇꯈꯩ ꯏꯆꯥ ꯊꯣꯏꯗ ꯌꯦꯡꯗꯨꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦꯅꯦ ꯀꯔꯤꯅꯣ ꯃꯣꯏ ꯑꯅꯤꯅ ꯉꯁꯤ ꯇꯧꯔꯤꯁꯤꯕꯣ ꯊꯣꯏ ꯌꯥꯝ ꯍꯔꯥꯎꯅ ꯆꯥꯎꯔꯦꯟꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯒ ꯆꯥꯎꯔꯦꯟꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯌꯧꯕꯒ ꯏꯀꯥꯏꯔꯛꯇꯨꯅ ꯆꯞ ꯂꯦꯞꯇꯨꯅ ꯇꯧꯐꯝ ꯈꯪꯗꯅ ꯃꯤꯆꯥꯟꯅꯅ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯀꯔꯤꯅꯣ ꯃꯣꯏ ꯑꯅꯤꯅ ꯇꯧꯔꯤꯁꯤꯕꯣ ꯑꯩ ꯆꯠꯇ꯭ꯔꯗꯤ ꯌꯥꯔꯣꯏ ꯆꯥꯎꯔꯦꯟꯁꯦ ꯏꯌꯥ ꯑꯣꯏꯅꯤꯡꯂꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏꯅꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯤꯒꯤ ꯃꯆꯥꯁꯤꯒ ꯏꯃꯥ ꯏꯆꯥꯒꯤ ꯐꯤꯕꯝꯁꯤꯒ ꯆꯥꯟꯅꯗꯦꯅꯦ ꯏꯆꯥ ꯆꯥꯎꯔꯦꯟꯁꯦ ꯃꯤꯅ ꯎꯁꯤꯠꯄꯤꯔꯣꯏꯅꯦ ꯍꯥꯏ ꯊꯣꯏ ꯅꯪ ꯅꯕꯨꯡꯒꯤ ꯐꯤꯗꯥ ꯄꯨꯊꯣꯔꯛꯇ꯭ꯔꯤꯕꯣ ꯍꯣꯏ ꯄꯨꯊꯣꯔꯛꯑꯒꯦ ꯏꯃꯥ ꯏꯆꯥ ꯆꯥꯎꯔꯦꯟ ꯂꯥꯛꯄꯁꯤꯗꯤ ꯋꯥꯕꯒ ꯂꯣꯏꯅ ꯍꯦꯛ ꯐꯈ꯭ꯔꯦ ꯏꯕꯣꯡ ꯁꯤꯗ ꯐꯝꯕꯤꯌꯣ ꯍꯣꯏ ꯐꯝꯒꯦ ꯑꯗꯣ ꯏꯃꯥ ꯅꯆꯥꯅ ꯂꯥꯛꯆꯔꯤꯁꯦ ꯃꯇꯝ ꯈꯔꯗꯤ ꯏꯃꯥꯒꯤꯗ ꯅꯆꯥ ꯂꯥꯛꯄ ꯐꯪꯉꯔꯣꯏꯅ ꯉꯁꯤ ꯂꯥꯛꯏꯅꯦ ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ ꯏꯆꯥꯗꯤ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯏꯃꯥꯒꯤꯗ ꯂꯥꯛꯄꯁꯦ ꯃꯤꯅꯒ ꯅꯣꯛꯅꯕꯒ ꯉꯥꯡꯅꯕꯤꯕꯒ ꯌꯥꯎꯔꯕꯣꯅꯦꯍꯦ ꯏꯃꯥ ꯑꯗꯨꯒꯨꯝꯕ ꯀꯩꯁꯨ ꯌꯥꯎꯗꯦꯗ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯂꯥꯛꯑꯣꯏꯗꯣꯏꯕ ꯏꯆꯥꯗꯤ ꯆꯥꯎꯔꯦꯟꯅ ꯊꯣꯏꯒ ꯃꯃꯥꯒꯗ ꯀꯣꯅꯨꯡꯗ ꯆꯠꯄꯒꯤ ꯋꯥꯗꯨ ꯍꯥꯏꯔꯝꯃꯤ ꯃꯃꯥꯗꯤ ꯍꯔꯥꯎꯖꯩ ꯑꯗꯨꯕꯨ ꯊꯣꯏꯗꯤ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯃꯇꯝ ꯈꯔ ꯆꯥꯎꯔꯦꯟꯕꯨ ꯎꯔꯔꯣꯏ ꯈꯜꯂꯨꯕꯗ ꯑꯗꯨꯕꯨ ꯊꯣꯏꯁꯨ ꯍꯔꯥꯎꯕ ꯁꯥꯅ ꯑꯃꯨꯛ ꯅꯣꯛꯂꯤ ꯏꯕꯣ ꯀꯣꯅꯨꯡꯗꯗꯤ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯕꯅꯤꯀꯣ ꯐꯥꯖꯈꯤꯁꯅꯤ ꯆꯥꯎꯔꯦꯟ ꯐꯥꯕꯤꯅꯕ ꯅꯨꯄꯤ ꯂꯩꯇ꯭ꯔꯤꯗ ꯊꯣꯏ ꯁꯦꯡꯉꯕꯣꯅꯦ ꯏꯕꯣ ꯃꯁꯛ ꯐꯖꯕꯗ ꯉꯥꯎꯗꯕ ꯅꯨꯄꯥ ꯂꯩꯇꯦ ꯍꯥꯏ ꯀꯔꯤꯅꯣ ꯋꯥ ꯁꯦꯔꯥꯟ ꯇꯨꯔꯥꯟꯗ ꯉꯥꯡꯂꯒ ꯂꯩ ꯑꯗꯣ ꯆꯥꯎꯔꯦꯟ ꯆꯠꯅꯤ ꯆꯠꯂꯗꯤ ꯃꯥꯏ ꯄꯥꯛꯅ ꯍꯜꯂꯧꯀꯣ ꯁꯦ ꯏꯃꯥ ꯃꯥꯏ ꯄꯥꯛꯅꯕ ꯃꯥꯡꯒꯣꯟ ꯄꯤꯒꯦ ꯍꯣꯏ ꯏꯃꯥ ꯃꯥꯏ ꯄꯥꯛꯅ ꯑꯃꯨꯛ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯍꯜꯂꯛꯀꯦ ꯅꯆꯥ ꯆꯥꯎꯔꯦꯟ ꯑꯗꯨꯗꯤ ꯏꯃꯥ ꯑꯩ ꯑꯃꯨꯛ ꯍꯜꯂꯒꯦ ꯀꯣꯅꯨꯡꯗ ꯆꯠꯈ꯭ꯔꯒ ꯑꯩꯈꯣꯏꯕꯨꯗꯤ ꯀꯥꯎꯕꯤꯅꯨꯀꯣ ꯀꯥꯎꯔꯣꯏꯗ ꯏꯃꯥꯒ ꯊꯣꯏꯒꯗꯤ ꯑꯩꯅ ꯉꯥꯎꯗꯨꯅ ꯆꯠꯈ꯭ꯔꯕꯁꯨ ꯁꯨꯡꯀꯥꯎ ꯀꯥꯎꯔꯣꯏꯗ ꯁꯤꯈ꯭ꯔ ꯍꯥꯏ ꯐꯠꯇꯦꯅꯦꯍꯦ ꯆꯥꯎꯔꯦꯟꯒꯤ ꯁꯤꯕ ꯍꯥꯏꯕ ꯋꯥꯍꯩꯗꯨꯗ
Thoi kaptuna magi kada zenki. Thoi, karino amu chenkridubo? Nabung amu halagi harisi thindokpi laune. Yareda, thindoktrasu. Ado ima, najamu chatlage ko. Hoi hoi. Chauren thokibaga thoidu amu chenthorei. Mamit ichot na. Karino, masi angangsibu tuba tarini he thoi nangbo. Onthokpanida ichani sibu karam thokadoino taurisibo. Kadawre, amu chenthorade. Aduga kapiduna karige. Kapte ai. Kapai natro, namita napi mayam ama taridubo. Karaida tariba, tade. Ado thoi, gyan tana imaga leiramuko. Ai thuna halakanida hek loibaga. Ado, karino, haidui wado, hairo. Imana mo kaurani. Nang siba yaroi. Hek sibada, aina mo hatoini khango. Siragabu amuk kamaina hatoino. Ado esu siba yaroi. Siroye, kaigi sidoino. Ado thoi, aina kunungdagi halakpaga aina ngonda wama haige. Nang aigi wada yabiyu ko thoi. Hoi, yagi ibu. Ado, thuna halau ko. Ai ibu ngairamge ko. Asumna chaurenga thoiga kainarammi. Mamasu una usinadaba sana leirammi. Ngasigi ahingsi madi thoi amadi chauren anigi phongdoknadaba nungsi wakhanda tumba yadana lelammi. Nonganbaga chauren konungda ningthaugi kumai yawba chakre. Chauren konungda thongduna akanba amadi haisingbagi lamba thengnabaduda saruk yarammi. Laibak adugi nupa mayam amasu kumai asida saruk yanarammi. Thoidi chaurengidamak laibu khuramjaduna ta laikre. Somdana chaurengi akanba amadi haisingbagi mamangda mi kanamta chaurengi mamangda lepa ngamdana maithirammi. Ningthauna masi nahasi maithiba piba ngamba nupa kanamta yaudreni. Loksing sule mapanga su nongsagumna kalli. Maharani na iningthaw aidi masigi nahase masak mataw su phajai. Matik mathawnada natana marosingsu yamna lai. Aduna ichanupi atomisiga luhongduna nahase konungna thamlasirana khaliba. Hoine, adubu nachanupi nabu yarakadro. Rajkumari atombina ipa ningthauga imaga nabu yaradi aisu yayi ipa ningthau. Adudi thauna phaba nahase kumhaise loibaga aigi nakta puro. Asumna ningthaugi kumhai adu chaurena loina ngamduna mai paklammi aduga chaurenbu ningthauna mana mathu mayam ama piraduna machanupi atombi Rajkumargi warisu haudoklami. Ningthauna kari amu khalinone naha nangbo. Nangi nathauna narosingdu ubada ningthau aina peladuna aigi chanupi atombi sei nanga luhongbiragi konung asida nungaina leijaro haibasida nangna wakhal amuk tawriba. Narosing leiba nahani khalo adubu ningthau aina khankhibase yadrasu mullaga lauba ningthauni. Chaurense kanano khangdraba malini masigi ningthause. Konungde leiba kaini aigi lairembi thoigi yumda oina thoiga leijage konunga pamjade. Murum kasu soline maise wakhan khaliba kaidunini. Hai naha chayon amadi nayum narai kaida handuna mai pakpagi harau phongdok charuso. Adui matungdi konungda adum leiyadabani ko. Chauren pakum amata pidana tholaki. Rajkumari atombidi chauren ngaiduna leirammi. Mama Maharanigi ayaba lauduna Maharanina ibungo aigi chanupi atombise nangi natung induna nangi naraikai amadi yumgi ahalamansinga sakhang makhang nahanduna amuk punna hanminaro ko. Hek halakpaga icha anibo leibak pungjau thinduna
ꯂꯨꯍꯣꯡꯂꯗꯕꯅꯤꯀꯣ꯫ ꯀꯔꯤꯅꯣ ꯃꯣꯏ ꯅꯤꯡꯊꯧ ꯃꯇꯩ ꯃꯅꯥꯎꯅ ꯇꯧꯔꯤꯁꯤꯕꯣ? ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤꯁꯦ ꯃꯁꯛꯁꯨ ꯐꯅ ꯐꯖꯔꯤꯕꯅꯤ, ꯑꯗꯨꯒ ꯅꯨꯄꯥ ꯐꯪꯗ꯭ꯔꯕ ꯀꯩꯅꯣ ꯑꯩꯒꯤ ꯇꯨꯡꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕꯁꯤꯕꯣ? ꯃꯁꯤꯗ ꯑꯩꯅ ꯌꯥꯗꯦ ꯄꯥꯝꯗꯦ ꯇꯜꯂꯤ ꯍꯦꯛ ꯍꯥꯏꯔꯨꯕꯗ ꯑꯩꯁꯦ ꯐꯥꯒꯦ ꯄꯨꯟꯒꯦ ꯍꯥꯏꯔꯛꯇꯣꯏꯅꯤ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯩꯒꯤ ꯊꯣꯏꯗꯤ ꯀꯃꯥꯏꯅ ꯇꯧꯍꯧꯅꯤ? ꯑꯗꯨꯅꯅꯦ ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯁꯦ꯫ ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯈꯪꯂꯝꯂꯗꯤ ꯉꯟꯅ ꯃꯥꯏꯊꯤꯖꯔꯝꯒꯗꯕꯅꯤ ꯑꯩꯁꯦ꯫ ꯍꯔꯥꯎꯔꯤ ꯃꯥꯜꯂꯤ ꯏꯌꯥ ꯅꯨꯄꯥ ꯑꯣꯏꯗꯣꯏꯁꯦ꯫ ꯆꯠꯃꯤꯟꯅꯔꯨꯔꯣ꯫ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔꯤꯒ ꯂꯥꯟꯃꯤ ꯈꯔꯒ ꯄꯨꯟꯅ ꯆꯥꯎꯔꯦꯟꯅ ꯃꯅꯥ ꯃꯊꯨꯝ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯍꯜꯂꯛꯄꯗ ꯆꯥꯎꯔꯦꯟꯅ ꯔꯥꯖꯀꯨꯃꯥꯔꯤꯗ ꯊꯣꯏꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯀꯌꯥ ꯂꯤꯔꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ ꯆꯥꯎꯔꯦꯟ ꯑꯩꯉꯣꯟꯗ ꯋꯥꯔꯤꯁꯤꯡꯗꯣ ꯇꯝꯂꯤꯕꯗꯤ? ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧꯒ ꯏꯃꯥꯒꯗ ꯋꯥꯔꯤꯁꯤꯡꯗꯣ ꯍꯥꯏꯔꯝꯗ꯭ꯔꯤꯕꯗꯤ? ꯋꯥꯔꯤꯁꯤꯡꯁꯦ ꯑꯩꯅ ꯅꯤꯡꯊꯧꯗ ꯍꯥꯏꯔꯨꯔꯒ ꯏꯅꯤꯡꯊꯧꯅ ꯑꯩꯒꯤ ꯋꯥꯕꯨ ꯌꯥꯕꯤꯒꯗ꯭ꯔꯥ? ꯑꯗꯨꯒ ꯑꯩꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯊꯥꯗꯣꯔꯛꯀꯗ꯭ꯔꯅꯦ ꯔꯥꯖꯀꯨꯃꯥꯔꯤ? ꯅꯪꯅ ꯍꯥꯏꯔꯤꯗꯨꯁꯨ ꯑꯆꯨꯝꯕꯅꯤ꯫ ꯑꯗꯣ ꯍꯧꯖꯤꯛ ꯀꯩꯗꯧꯁꯦ ꯍꯥꯏꯕꯅꯣ? ꯀꯣꯅꯨꯡꯗꯗꯤ ꯏꯕꯥꯅꯤ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯨꯍꯣꯡꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯔꯝꯂꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯅꯕꯨ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦꯅ ꯈꯜꯂꯕꯗꯤ ꯌꯥꯝꯅ ꯉꯝꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯔꯥꯖꯀꯨꯃꯥꯔꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯪꯕꯨ ꯌꯥꯝꯅ ꯄꯥꯝꯃꯤ, ꯅꯪꯒ ꯂꯨꯍꯣꯡꯕꯁꯨ ꯄꯥꯝꯃꯤꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯑꯩꯒꯤ ꯊꯣꯏ ꯂꯩꯈ꯭ꯔꯦ ꯔꯥꯖꯀꯨꯃꯥꯔꯤ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪꯒꯤ ꯊꯣꯏꯗꯣ ꯑꯩ ꯃꯥꯡꯍꯟꯈ꯭ꯔꯒꯦ, ꯑꯗꯨꯒ ꯑꯩꯅ ꯃꯍꯨꯠ ꯁꯤꯜꯂꯒꯦ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯥꯔꯦꯗꯅ ꯆꯥꯎꯔꯦꯟ꯫ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯊꯣꯏꯒꯤ ꯈꯨꯟ ꯌꯧꯔꯛꯂꯦ꯫ ꯈꯨꯟ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕ ꯆꯦꯟꯊꯣꯛꯇꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯌꯦꯡꯅꯩ꯫ ꯃꯤ ꯃꯌꯥꯝ ꯂꯥꯡꯕ ꯌꯦꯡꯅꯕꯗꯨꯗ ꯊꯣꯏ ꯃꯃꯥ ꯃꯆꯥꯁꯨ ꯆꯦꯟꯊꯣꯔꯛꯇꯨꯅ ꯌꯦꯡꯕ ꯊꯣꯛꯂꯛꯄꯗ ꯆꯥꯎꯔꯦꯟꯒ ꯔꯥꯖꯀꯨꯃꯥꯔꯤꯒ ꯂꯥꯟꯃꯤ ꯃꯌꯥꯝꯅ ꯉꯥꯛꯇꯨꯅ ꯂꯥꯛꯄ ꯎꯔꯝꯃꯤ꯫ ꯊꯣꯏ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯈꯤꯗꯨꯅ ꯊꯣꯏꯗꯤ ꯑꯃꯨꯛ ꯌꯨꯝꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯏꯆꯥ ꯊꯣꯏ, ꯁꯤꯗꯤ ꯅꯕꯨꯡ ꯆꯥꯎꯔꯦꯟꯅꯤꯅ ꯌꯦꯡꯉꯨꯅꯦ, ꯅꯤꯡꯊꯧꯒ ꯃꯥꯟꯗ꯭ꯔꯣ ꯂꯥꯛꯏꯁꯦ? ꯊꯣꯏ ꯀꯩꯗꯧꯔꯦ ꯆꯪꯂꯗꯤ? ꯔꯥꯖꯀꯨꯃꯥꯔꯤꯅ ꯆꯥꯎꯔꯦꯟ ꯅꯣꯏꯒꯤ ꯌꯨꯝ ꯌꯧꯔꯕ꯭ꯔꯥ? ꯑꯩꯒꯤ ꯈꯨꯟꯒꯤꯗꯤ ꯈꯪꯗꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯅꯥꯛꯇꯤ ꯌꯧꯔꯦ꯫ ꯏꯃꯥ, ꯅꯆꯥ ꯆꯥꯎꯔꯦꯟ ꯃꯥꯏ ꯄꯥꯛꯇꯨꯅ ꯍꯜꯂꯦ꯫ ꯊꯣꯏꯗꯤ ꯏꯃꯥ? ꯏꯆꯥꯅ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯕ ꯅꯨꯡꯉꯥꯏꯔꯦꯗ꯫ ꯑꯗꯣ ꯅꯪꯕꯨ ꯌꯨꯝꯗꯗꯤ ꯆꯠꯂꯨꯔꯕꯣ? ꯅꯆꯟ ꯊꯣꯏꯁꯨ ꯂꯩꯌꯦ꯫ ꯑꯩꯒꯤ ꯌꯨꯝꯗ ꯑꯩꯅ ꯍꯟꯈꯤꯕꯗ ꯑꯩꯕꯨ ꯍꯔꯥꯎꯅ ꯉꯥꯏꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯤꯌꯦ, ꯑꯗꯨꯅ ꯆꯠꯇ꯭ꯔꯦ ꯏꯃꯥ꯫ ꯏꯍꯦ, ꯑꯗꯣ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯁꯤꯕꯨ? ꯏꯃꯥ, ꯃꯥꯁꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯏꯇꯣꯟ ꯇꯣꯟꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯃꯥꯂꯦꯝꯂꯩꯃꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯅꯤ ꯍꯥꯏꯕꯗꯨꯗ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯉꯛꯅꯈ꯭ꯔꯦ, ꯑꯗꯨꯒ ꯍꯔꯥꯎꯕꯅꯁꯨ ꯂꯣꯏꯔꯦ ꯃꯣꯏꯒꯤ ꯈꯨꯟꯗ ꯔꯥꯖꯀꯨꯃꯥꯔꯤ ꯂꯥꯛꯏ ꯍꯥꯏꯅ꯫ ꯊꯣꯏꯗꯤ ꯌꯨꯝꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯆꯥꯎꯔꯦꯟꯕꯨ ꯇꯨꯃꯤꯟꯅ ꯌꯦꯡꯖꯔꯤ, ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯤ ꯌꯥꯎꯔꯛꯄꯗꯨꯗ ꯃꯊ꯭ꯋꯥꯏꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯃꯃꯥꯅ ꯆꯥꯎꯔꯦꯟꯒ ꯔꯥꯖꯀꯨꯃꯥꯔꯤꯒꯗꯨ ꯊꯣꯏꯒꯤ ꯂꯥꯏꯔꯕ ꯌꯨꯝ ꯑꯗꯨꯗ ꯄꯨꯁꯤꯜꯂꯛꯏ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ ꯑꯩꯒꯤ ꯐꯖꯔꯕ ꯀꯣꯅꯨꯡꯗꯨꯗ ꯅꯤꯡꯊꯧꯒꯨꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯄꯥꯝꯗ꯭ꯔꯤꯕ ꯆꯥꯎꯔꯦꯟ ꯅꯪꯁꯦ ꯀꯔꯤꯗ ꯂꯧꯁꯤꯡ ꯂꯩ ꯍꯥꯏꯗꯨꯅ ꯏꯄꯥ ꯅꯤꯡꯊꯧꯅ ꯃꯅꯥ ꯄꯤꯔꯤꯕꯅꯣ ꯍꯥꯏꯕ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯛꯇ꯭ꯔꯦꯅꯦ ꯍꯧꯖꯤꯛꯇꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ, ꯑꯩꯒꯤ ꯌꯨꯝ ꯑꯗꯨꯁꯨ ꯀꯣꯅꯨꯡꯒꯨꯝꯅ ꯆꯥꯎꯏ, ꯐꯖꯩ, ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯩꯒꯤ ꯂꯥꯏꯔꯕꯤ ꯊꯣꯏꯒꯤ ꯌꯨꯝ ꯑꯁꯤꯅ ꯍꯦꯟꯅ ꯅꯨꯡꯁꯤ ꯅꯨꯡꯉꯥꯏ꯫ ꯃꯐꯝ ꯑꯁꯤꯕꯨ ꯌꯧꯔꯕꯗꯤ ꯑꯩꯒꯤ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯑꯁꯦ ꯏꯪꯉꯤ, ꯅꯨꯡꯁꯤꯕꯅ ꯊꯜꯂꯦ꯫ ꯃꯁꯤꯅꯤ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ꯫ ꯑꯩ ꯀꯣꯅꯨꯡ ꯄꯥꯝꯗꯦ, ꯅꯤꯡꯊꯧꯁꯨ ꯑꯣꯏꯖꯅꯤꯡꯗꯦ꯫ ꯑꯩꯒꯤꯗꯤ ꯊꯣꯏꯅ ꯄꯨꯝꯅꯃꯛꯅꯤ꯫ ꯏꯃꯥꯁꯤꯅ ꯑꯩꯒꯤ ꯅꯤꯡꯖꯅꯕ ꯂꯥꯏꯅꯤ꯫ ꯁꯤꯅ ꯌꯥꯔꯦ, ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯅ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯂꯩꯅꯕꯗꯤ꯫ ꯅꯨꯡꯁꯤꯕꯁꯦ ꯑꯉꯥꯎꯕꯅꯦ ꯍꯥꯏꯅꯔꯤꯁꯦ ꯆꯨꯝꯂꯦꯀꯣ ꯑꯗꯨꯗꯤ? ꯑꯗꯣ ꯆꯥꯎꯔꯦꯟ, ꯅꯪꯒꯤ ꯋꯥꯍꯩꯁꯤꯡꯁꯦ ꯁꯨꯝ ꯇꯥꯔꯒ ꯑꯩꯁꯨ ꯅꯨꯡꯁꯤꯕꯗ ꯉꯥꯎꯕ ꯄꯥꯝꯃꯤ꯫ ꯑꯗꯨꯗꯤ ꯊꯃꯣꯏ ꯁꯦꯡꯕ ꯀꯅꯥ ꯑꯃꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯊꯤꯌꯨ ꯔꯥꯖꯀꯨꯃꯥꯔꯤ꯫ ꯊꯤꯗ꯭ꯔꯁꯨ ꯅꯪ ꯂꯩꯔꯤꯁꯤꯗꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯑꯩꯒꯤ ꯊꯣꯏꯗ ꯂꯣꯏꯅ ꯄꯤꯈ꯭ꯔꯦ ꯔꯥꯖꯀꯨꯃꯥꯔꯤ꯫ ꯅꯪ
ꯊꯦꯡꯂꯦ ꯌꯥꯝꯅ. ꯆꯪꯂꯛꯎꯅꯦ ꯅꯕꯥꯅꯤꯕꯣ. ꯏꯆꯥ ꯔꯥꯖꯀꯨꯃꯥꯔꯤꯅ ꯑꯩꯒꯤ ꯂꯥꯏꯔꯕ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯄꯗꯤ ꯏꯃꯥꯗꯤ ꯀꯔꯤꯅ ꯁꯦꯕꯥ ꯇꯧꯒꯅꯤ ꯇꯧꯔꯤꯕꯁꯤꯗꯤ? ꯏꯃꯥ, ꯌꯥꯔꯅꯤꯗ. ꯑꯗꯣ ꯏꯃꯥ, ꯊꯣꯏꯒꯤ ꯃꯁꯛ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ. ꯆꯥꯎꯔꯦꯟꯅ ꯊꯣꯏꯒꯤ ꯃꯤꯡ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯤꯡꯂꯦꯟ ꯑꯃꯠꯇ ꯁꯣꯟꯈꯤꯗ꯭ꯔꯦ. ꯀꯔꯥꯏꯅꯣ ꯊꯣꯏꯕꯣ? ꯏꯆꯥ ꯊꯣꯏ, ꯊꯣꯛꯂꯛꯎꯅꯦ. ꯀꯩꯗꯧꯔꯤꯅꯣ ꯑꯃꯝꯕꯗꯨꯗ? ꯂꯥꯛꯏꯁꯦ ꯏꯆꯝ ꯆꯝꯕ ꯃꯤ ꯅꯠꯇꯦꯅꯦ. ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯅꯤꯅꯦ. ꯑꯗꯨꯒ ꯅꯪꯕꯨ ꯅꯕꯨꯡ ꯂꯥꯛꯄ ꯌꯥꯝꯅ ꯉꯥꯏꯖꯗꯥꯏꯅꯦ ꯅꯍꯥꯟꯈꯩꯗꯤ. ꯊꯣꯏ ꯃꯥꯒꯤ ꯀꯥꯗ ꯏꯀꯥꯏꯅ ꯅꯨꯡꯁꯤꯅ ꯇꯞꯅ ꯊꯣꯛꯂꯛꯏ. ꯊꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯐꯖꯔꯕ ꯃꯁꯛ ꯑꯗꯨ ꯍꯦꯛ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔꯤꯁꯨ ꯊꯣꯏꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯦ. ꯆꯥꯎꯔꯦꯟꯁꯦ ꯅꯨꯡꯁꯤꯕ ꯈꯟꯕꯗꯤ ꯍꯩꯔꯤꯅꯦ. ꯀꯔꯤ ꯍꯥꯏꯕ ꯏꯕꯦꯝꯃ ꯔꯥꯖꯀꯨꯃꯥꯔꯤ? ꯏꯃꯥ, ꯅꯆꯥꯅ ꯃꯥꯏ ꯄꯥꯛꯄꯒꯤ ꯐꯪꯂꯛꯏꯕ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨ ꯂꯥꯎꯅꯦ. ꯁꯒꯣꯜ ꯒꯥꯔꯤꯗ ꯌꯥꯎꯔꯤꯕ ꯃꯌꯥꯝꯁꯦ ꯎꯕ꯭ꯔꯥ ꯏꯃꯥ? ꯃꯌꯥꯝꯁꯦ ꯏꯆꯥꯅ ꯐꯪꯂꯛꯄ ꯉꯥꯛꯇ꯭ꯔꯣ? ꯑꯁ, ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦꯗꯀꯣ. ꯆꯥꯎꯔꯦꯟꯅ ꯃꯃꯥꯕꯨ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯏ. ꯊꯣꯏꯒ ꯔꯥꯖꯀꯨꯃꯥꯔꯤꯒꯗ ꯂꯩꯍꯧꯏ. ꯃꯤꯀꯨꯞ ꯈꯔ ꯂꯩꯔꯒ ꯔꯥꯖꯀꯨꯃꯥꯔꯤꯒ ꯊꯣꯏꯒ ꯊꯣꯛꯂꯛꯂꯦ. ꯂꯥꯟꯃꯤꯁꯥ, ꯆꯥꯎꯔꯦꯟꯅ ꯃꯥꯏ ꯄꯥꯛꯄꯒꯤ ꯃꯅꯥ ꯃꯊꯨꯝ ꯃꯌꯥꯝ ꯑꯁꯦ ꯃꯐꯝ ꯆꯥꯅ ꯂꯣꯏꯅ ꯊꯝꯃꯣ. ꯑꯗꯨꯒ ꯍꯟꯅꯕ ꯇꯧꯁꯤ ꯀꯣꯅꯨꯡꯗ. ꯔꯥꯖꯀꯨꯃꯥꯔꯤ. ꯆꯥꯎꯔꯦꯟ, ꯏꯃꯥꯒ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯈꯜꯂꯤꯕ꯭ꯔꯥ? ꯀꯔꯤꯁꯨ ꯄꯥꯈꯠꯂꯨꯅꯨꯗ. ꯑꯩꯅ ꯐꯅꯕ ꯁꯤꯜꯂꯒꯦ. ꯑꯗꯣ ꯆꯥꯎꯔꯦꯟ, ꯊꯣꯏꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ. ꯑꯗꯨꯒ ꯅꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯄꯥꯎ ꯄꯤꯔꯛꯄ ꯀꯥꯎꯅꯤ. ꯑꯩ ꯌꯥꯎꯗꯣꯏꯅꯤꯀꯣ. ꯍꯦꯛ ꯍꯥꯏꯔꯛꯇꯕꯗ ꯂꯥꯟꯃꯤ ꯊꯥꯔꯒ ꯅꯕꯥꯅꯤ ꯐꯥꯍꯟꯒꯗꯕꯅꯤ. ꯀꯔꯤꯅꯣ ꯅꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯨꯕꯨ? ꯀꯅꯥ ꯂꯨꯍꯣꯡꯕꯩꯅꯣ? ꯏꯃꯥ, ꯑꯗꯩ ꯁꯒꯣꯜ ꯑꯉꯧꯕꯁꯦ ꯐꯖꯗ꯭ꯔꯥ ꯇꯨ? ꯉꯥꯏꯈꯣ ꯆꯥꯎꯔꯦꯟ ꯑꯃꯨꯛꯇ. ꯏꯃꯥ, ꯅꯌꯥꯅꯨꯄꯥ ꯆꯥꯎꯔꯦꯟꯁꯦ ꯂꯨꯅ ꯇꯧꯕꯤꯌꯨ ꯍꯥꯏꯕ. ꯂꯨꯅ ꯇꯧꯗ꯭ꯔꯗꯤ ꯆꯥꯎꯔꯦꯟꯁꯦ ꯑꯩꯒꯤ ꯑꯣꯏꯔꯅꯤ. ꯑꯗꯨꯒ ꯀꯣꯅꯨꯡꯗ ꯄꯨꯈ꯭ꯔꯒꯦ ꯍꯥꯏꯕ? ꯌꯥꯔꯣꯏ. ꯏꯆꯥ ꯆꯥꯎꯔꯦꯟ ꯄꯨꯕ. ꯑꯗꯨꯗꯤ ꯅꯆꯥꯅꯨꯄꯤ ꯊꯣꯏꯒ ꯆꯥꯎꯔꯦꯟꯒꯁꯦ ꯊꯨꯅ ꯂꯨꯍꯣꯡꯕꯤꯔꯣ ꯏꯃꯥ. ꯏꯃꯥ ꯀꯤꯕꯅ ꯃꯣꯏ ꯑꯅꯤꯁꯦ ꯋꯥꯔꯦ ꯍꯥꯏꯕ. ꯏꯃꯥꯅ ꯆꯥꯎꯔꯦꯟ ꯄꯥꯝꯗ꯭ꯔꯗꯤ ꯑꯩ ꯄꯨꯔꯒꯦ. ꯑꯩꯒꯤ ꯏꯃꯥꯒ ꯏꯄꯥꯒꯅ ꯏꯕꯥꯅꯤ ꯂꯨꯍꯣꯡꯅꯕ ꯀꯣꯅꯨꯡꯗ ꯁꯤꯜ ꯂꯥꯡꯕ ꯍꯧꯈ꯭ꯔꯕꯅꯦ ꯏꯃꯥ. ꯄꯥꯝꯃꯤ. ꯄꯨꯕ ꯌꯥꯔꯣꯏꯀꯣ. ꯆꯥꯎꯔꯦꯟꯗꯤ ꯑꯩꯒꯤ ꯏꯆꯥ ꯊꯣꯏꯒꯤꯅꯤ. ꯃꯃꯥ ꯑꯩꯒꯤꯅꯤ. ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔꯤ ꯀꯣꯅꯨꯡꯗ ꯍꯟꯈ꯭ꯔꯦ. ꯍꯧꯖꯤꯛꯇꯤ ꯊꯣꯏꯒ ꯆꯥꯎꯔꯦꯟꯒ ꯌꯥꯝꯅ ꯍꯦꯟꯅ ꯅꯨꯡꯁꯤꯅꯗꯨꯅ ꯂꯨꯍꯣꯡꯅꯕ ꯃꯃꯥꯅ ꯁꯤꯜ ꯂꯥꯡꯕ ꯍꯧꯔꯤ. ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯨ ꯊꯣꯏ ꯃꯃꯥ ꯃꯆꯥꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯇꯦꯡ ꯀꯌꯥ ꯄꯥꯡꯕꯤꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯁꯤꯜ ꯂꯥꯡꯕ ꯌꯥꯎꯅꯔꯝꯃꯤ. ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔꯤꯁꯨ ꯆꯥꯎꯔꯦꯟꯅ ꯂꯨꯍꯣꯡꯕꯒꯤ ꯄꯥꯎ ꯄꯤꯔꯗꯨꯅ ꯆꯥꯎꯔꯦꯟꯒ ꯊꯣꯏꯒꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯂꯥꯛꯂꯝꯃꯤ. ꯑꯗꯨꯒ ꯊꯣꯏꯒꯤ ꯂꯨꯍꯣꯡꯕꯒꯤ ꯐꯤꯖꯣꯜꯁꯤꯡꯗꯨ ꯔꯥꯖꯀꯨꯃꯥꯔꯤꯅ ꯂꯣꯏꯅ ꯄꯤꯔꯝꯃꯤ. ꯔꯥꯖꯀꯨꯃꯥꯔꯤꯅ ꯄꯤꯕ ꯂꯨꯍꯣꯡꯕꯒꯤ ꯐꯤꯖꯣꯜ ꯑꯗꯨ ꯊꯣꯏꯅ ꯁꯦꯠꯇꯨꯅ ꯊꯣꯛꯂꯛꯄꯗ ꯐꯖꯕ ꯈꯨꯐꯖꯗꯨꯗꯤ ꯂꯥꯏꯔꯩꯄꯥꯛꯇ ꯂꯩꯔꯤꯕ ꯐꯖꯔꯕ ꯂꯩꯌꯥꯝ ꯐꯥꯎꯕ ꯃꯌꯥ ꯀꯥꯗꯨꯅ ꯌꯦꯡꯅꯔꯝꯃꯤ. ꯑꯗꯨꯒ ꯂꯩꯅ ꯅꯣꯡ ꯑꯣꯏꯅ ꯆꯨꯍꯟꯗꯨꯅ ꯍꯔꯥꯎ ꯐꯣꯡꯗꯣꯛꯂꯝꯃꯤ. ꯂꯥꯏꯅ ꯂꯩꯅ ꯅꯣꯡ ꯑꯣꯏꯗꯨꯅ ꯆꯨꯍꯜꯂꯛꯄꯗꯨ ꯎꯕꯗ ꯃꯤꯑꯣꯏ ꯄꯨꯝꯕ ꯑꯉꯛꯄ ꯐꯪꯅ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯅꯔꯝꯃꯤ. ꯔꯥꯖꯀꯨꯃꯥꯔꯤꯁꯨ ꯄꯨꯡꯉꯛꯉꯛꯂꯝꯃꯤ. ꯊꯣꯏꯒ ꯆꯥꯎꯔꯦꯟꯒ ꯂꯨꯍꯣꯡꯕꯃꯨꯛ ꯐꯖꯕꯗꯤ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯑꯃꯠꯇꯗ ꯐꯪꯂꯔꯣꯏ ꯍꯥꯏꯅ ꯔꯥꯖꯀꯨꯃꯥꯔꯤꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯆꯥꯎꯔꯦꯟ ꯑꯃꯗꯤ ꯊꯣꯏꯒꯤ ꯂꯨꯍꯣꯡꯕꯗ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯃꯣꯏꯒꯤ ꯃꯈꯨꯔꯥꯁꯤꯡꯗꯨꯗꯤ ꯅꯨꯡꯉꯥꯏꯔꯝꯗꯦ. ꯃꯈꯨꯔꯥ ꯑꯇꯣꯝꯕꯅ, ꯇꯥꯆꯧ, ꯇꯌꯥꯏ, ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯑꯍꯨꯝꯕꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯁꯣꯏꯅꯥꯏꯕ ꯃꯈꯩ ꯇꯝꯊꯤꯅ ꯐꯨꯔꯛꯈꯤꯕ ꯃꯤꯁꯛ ꯑꯁꯤꯅ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯒ ꯑꯩꯈꯣꯏꯅ ꯌꯨꯝ ꯑꯁꯤꯒꯤ ꯀꯥꯆꯤꯟ ꯑꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯑꯁꯣꯟꯕ ꯑꯅꯥꯕ ꯁꯥꯗꯨꯅ ꯂꯩꯈꯤꯁꯦ ꯍꯥꯏꯕꯅꯣ? ꯏꯌꯥꯝꯕ ꯑꯅꯤꯅ ꯀꯤꯗꯨꯅ ꯂꯩꯈ꯭ꯔꯕꯁꯨ ꯑꯩꯗꯤ ꯂꯩꯔꯣꯏ. ꯑꯁꯣꯟꯕ ꯑꯩꯈꯣꯏꯒꯤꯁꯨ ꯇꯟꯖꯥ ꯑꯃꯗꯤ ꯂꯩꯐꯝ ꯊꯣꯛꯇꯕ꯭ꯔꯣ ꯇꯥꯆꯧ, ꯇꯌꯥꯏ? ꯃꯈꯨꯔꯥ ꯑꯍꯟꯅ, ꯇꯞꯅ ꯉꯥꯡꯉꯨꯅꯦ ꯑꯇꯣꯝꯕ. ꯇꯟꯖꯥꯗꯨ ꯑꯩꯁꯨ ꯉꯥꯏꯔꯤꯕꯅꯤꯅꯦ. ꯅꯌꯥꯝꯕꯕꯨ ꯃꯤꯅ ꯂꯥꯛꯆꯕ ꯌꯥꯕ ꯃꯤꯔꯣ? ꯃꯣꯏ ꯃꯃꯥ ꯃꯆꯥꯅ ꯆꯥꯎꯔꯦꯟ ꯂꯩꯕꯒꯤ ꯍꯔꯥꯎꯔꯤꯕ ꯅꯨꯡꯉꯥꯏꯔꯤꯕꯁꯦ ꯀꯨꯏꯔꯔꯣꯏ ꯀꯞꯀꯗꯧꯕ. ꯃꯈꯨꯔꯥ ꯌꯥꯏꯃꯅ, ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯃꯇꯝꯗꯣ ꯂꯥꯛꯂꯦ ꯍꯧꯖꯤꯛꯇꯤ.
ꯃꯣꯏꯗꯤ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜꯗ ꯇꯥꯎꯗꯨꯅ ꯂꯩꯕꯅ ꯑꯩꯈꯣꯏꯅ ꯇꯧꯕ ꯊꯕꯛꯇ ꯃꯣꯏꯅ ꯀꯔꯤꯁꯨ ꯈꯪꯂꯣꯏ꯫ ꯑꯗꯨꯅ ꯇꯟꯖꯥꯁꯦ ꯆꯥꯔꯕꯅꯤ꯫ ꯃꯈꯨꯔꯥ ꯑꯇꯣꯝꯕꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯑꯍꯨꯝꯁꯦ ꯃꯇꯧ ꯀꯔꯝꯅ ꯃꯣꯏ ꯃꯃꯥ ꯃꯆꯥꯁꯤꯒ ꯆꯥꯎꯔꯦꯡꯉꯗ ꯅꯃꯟ ꯈꯨꯝꯁꯤꯒꯦ? ꯌꯥꯏꯃꯗꯨꯅ ꯃꯣꯏ ꯑꯍꯨꯝꯃꯛꯄꯨ ꯍꯨ ꯄꯤꯖꯔꯒ ꯍꯥꯠꯇꯣꯛꯈꯤꯕ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯣꯏꯒꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯑꯍꯨꯝꯃꯛ ꯍꯥꯠꯇ꯭ꯔꯁꯨ ꯆꯥꯎꯔꯦꯟꯁꯦ ꯍꯥꯠꯄꯗ ꯃꯣꯏ ꯃꯃꯥ ꯃꯆꯥꯁꯦ ꯃꯁꯥ ꯃꯊꯟꯇ ꯑꯗꯨꯝ ꯁꯤꯔꯗꯕꯅꯤꯗ꯫ ꯑꯇꯣꯝꯕꯗꯨꯅ ꯑꯗꯨꯗꯤ ꯃꯣꯏ ꯑꯍꯨꯝꯒꯤ ꯍꯨꯗꯣ ꯑꯩ ꯄꯣꯔꯛꯑꯒꯦ꯫ ꯌꯥꯏꯃꯗꯨꯅ ꯐꯔꯦ ꯄꯣꯔꯣ꯫ ꯆꯥꯕꯨ ꯆꯥꯈ꯭ꯔꯕꯗꯤ ꯀꯟꯕ ꯉꯝꯂꯣꯏꯗꯕ ꯍꯨ ꯒ꯭ꯌꯥꯟ ꯇꯥꯔꯦꯗꯅ? ꯇꯥꯔꯦ ꯇꯌꯥꯏ꯫ ꯍꯧꯖꯤꯛꯀꯤꯁꯤꯗꯤ ꯀꯟꯕ ꯁꯨꯡꯉꯝ ꯉꯝꯂꯔꯣꯏꯗꯕꯅꯤ꯫ ꯊꯥꯖꯗ꯭ꯔꯒ ꯇꯌꯥꯏꯗ ꯌꯦꯡꯁꯤꯔꯣ ꯈꯔ ꯆꯥꯔꯒ? ꯏꯁ ꯌꯥꯔꯦ ꯌꯥꯔꯦ ꯌꯦꯡꯗ꯭ꯔꯁꯨ ꯑꯩ ꯊꯥꯖꯩ ꯏꯅꯥꯎꯗ꯫ ꯃꯆꯤꯟ ꯃꯅꯥꯎꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯃꯈꯨꯔꯥ ꯑꯍꯟꯒꯤ ꯅꯨꯄꯤꯅ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯃꯧ ꯑꯍꯜꯗꯨꯅ ꯀꯌꯥꯗ ꯃꯕꯨꯛ ꯐꯠꯇ꯭ꯔꯤꯕ ꯃꯆꯤꯟ ꯃꯅꯥꯎꯅꯨꯅꯦ꯫ ꯆꯥꯎꯔꯦꯟꯅ ꯐꯅ ꯊꯤꯅ ꯐꯨꯗꯨꯅꯁꯨ ꯋꯥꯔꯛꯑꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯐꯠꯇꯕꯗꯤ ꯍꯟꯗ꯭ꯔꯤꯅꯦ꯫ ꯑꯩ ꯏꯆꯦꯗ ꯍꯥꯟꯅꯃꯨꯛꯇ ꯍꯥꯏꯍꯧꯒꯦ꯫ ꯍꯟꯗꯛꯇꯤ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯁꯦ ꯀꯩꯅꯣꯝꯃ ꯁꯣꯏꯗꯅ ꯇꯧꯔꯛꯇꯧꯕ ꯃꯥꯜꯂꯤ꯫ ꯃꯈꯨꯔꯥ ꯑꯍꯟꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯊꯣꯏꯒꯤ ꯃꯃꯥꯗ ꯃꯈꯨꯔꯥ ꯑꯍꯨꯝꯅ ꯁꯥꯟꯅꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯨꯃꯤꯟꯅ ꯇꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯀꯔꯤꯒꯤꯅꯣ ꯃꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯁꯤꯕꯣ? ꯌꯦꯡꯒꯦ ꯃꯃꯥ ꯑꯩ ꯂꯩꯔꯤꯉꯩꯗ ꯃꯣꯏ ꯑꯍꯨꯝꯅ ꯀꯩꯗꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ꯫ ꯏꯃꯥ ꯀꯩꯗꯧꯔꯦ? ꯏꯪꯈꯣꯜ ꯃꯇꯣꯟꯁꯤꯗ ꯎꯡꯗꯨꯅ ꯇꯨꯃꯤꯟꯅ ꯐꯝꯂꯤꯕꯗꯤ? ꯏꯃꯥꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯝꯂꯒꯦ? ꯋꯥꯗꯅ ꯁꯨꯝ ꯐꯝꯂꯝꯕꯅꯤꯗ꯫ ꯑꯗꯣ ꯏꯆꯥꯕꯨ ꯏꯃꯥꯒꯤꯗ ꯂꯩꯕꯁꯦ ꯌꯨꯝꯒꯤ ꯄꯥꯕ ꯍꯣꯏꯅ ꯁꯥꯎꯔꯝꯂꯣꯏꯗ꯭ꯔꯣ? ꯂꯨꯍꯣꯡꯕꯁꯨ ꯄꯥꯕꯗꯣ ꯂꯥꯛꯄ ꯎꯗꯦ꯫ ꯆꯥꯎꯔꯦꯟꯅ ꯑꯣ ꯑꯗꯨꯒꯤꯔꯥ ꯏꯃꯥꯅ ꯎꯡꯗꯨꯅ ꯐꯝꯂꯤꯕꯗꯤ? ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯏꯃꯥ ꯋꯥꯒꯅꯨ꯫ ꯂꯥꯛꯑꯣꯁꯦ ꯏꯃꯥ, ꯉꯁꯤꯗꯤ ꯊꯣꯏꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯆꯤꯛꯄ ꯐꯖꯕ ꯃꯐꯝ ꯑꯃꯗ ꯆꯠꯂꯨꯁꯦ꯫ ꯏꯪꯈꯣꯜꯁꯦ ꯍꯌꯦꯡ ꯑꯃꯨꯛ ꯁꯨꯔꯁꯤ꯫ ꯂꯥꯛꯑꯣꯁꯦ ꯏꯃꯥ꯫ ꯌꯥꯔꯦꯅꯦ ꯌꯥꯔꯦꯅꯦ ꯏꯃꯥ ꯍꯧꯒꯠꯀꯦꯅꯦ꯫ ꯑꯗꯨꯕꯨ ꯏꯃꯥ ꯌꯥꯎꯗ꯭ꯔꯁꯨ ꯅꯣꯏ ꯑꯅꯤ ꯆꯠꯂꯨꯆꯣꯅꯦ꯫ ꯏꯃꯥꯗꯤ ꯅꯣꯡ ꯂꯥꯛꯇ꯭ꯔꯤꯉꯩꯁꯤꯗ ꯄꯣꯠ ꯆꯩꯁꯦ ꯑꯃꯨꯛꯇ ꯊꯥꯖꯤꯟꯍꯧꯒꯦꯅꯦ꯫ ꯏꯃꯥ ꯌꯥꯎꯗꯕ ꯌꯥꯔꯣꯏꯅꯦ꯫ ꯏꯃꯥꯅ ꯌꯨꯝꯗ ꯁꯨꯝ ꯂꯩꯔꯗꯤ ꯏꯃꯥꯒꯤ ꯐꯖꯔꯕ ꯐꯤꯔꯣꯟꯁꯤꯡ ꯑꯗꯨꯗꯤ ꯀꯔꯝ ꯀꯥꯟꯗ ꯁꯦꯠ ꯆꯥꯒꯅꯤ? ꯑꯗꯨꯒ ꯏꯃꯥꯒꯤ ꯐꯖꯕ ꯃꯁꯛꯁꯦ ꯃꯌꯥꯝꯗ ꯀꯔꯝ ꯀꯥꯟꯗ ꯎꯠꯀꯅꯤ? ꯏꯆꯥꯅ ꯍꯥꯏꯕ ꯋꯥꯁꯤꯅ ꯍꯣꯏ ꯍꯣꯏ ꯆꯠꯂꯨꯔꯁꯤ ꯂꯥꯛꯑꯣ ꯑꯗꯨꯗꯤ꯫ ꯑꯁꯨꯝꯅ ꯆꯥꯎꯔꯦꯟꯅ ꯊꯣꯏꯒ ꯃꯃꯥꯒ ꯄꯨꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯐꯖꯕ ꯃꯐꯝ ꯀꯌꯥꯗ ꯀꯣꯏꯕ ꯆꯠꯃꯤꯟꯅꯔꯝꯃꯤ꯫ ꯃꯣꯏ ꯑꯍꯨꯝ ꯌꯨꯝꯗ ꯂꯩꯇꯕ ꯎꯕꯗ ꯃꯈꯨꯔꯥ ꯑꯍꯨꯝꯗꯨ ꯑꯃꯨꯛ ꯄꯨꯜꯂꯝꯃꯤ꯫ ꯌꯥꯏꯃꯅ ꯑꯇꯣꯝꯕ ꯅꯪꯅ ꯉꯔꯥꯡ ꯍꯥꯏꯕꯗꯨ ꯂꯩꯔꯕ꯭ꯔꯥ? ꯂꯩꯔꯗꯤ ꯄꯤꯔꯣ꯫ ꯃꯣꯏ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯤꯉꯩꯁꯤꯗ ꯃꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕꯗ ꯍꯥꯞꯆꯤꯜꯂꯝꯒꯦ ꯍꯨꯗꯣ꯫ ꯑꯗꯨꯒ ꯃꯣꯏꯅ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯆꯥꯔꯒ ꯂꯣꯏ ꯁꯤꯖꯔꯁꯅꯤ꯫ ꯑꯁꯣꯟꯕ ꯑꯩꯈꯣꯏꯒꯤꯗꯤ ꯁꯤ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ꯫ ꯇꯨ ꯇꯌꯥꯏ ꯁꯤꯅ ꯌꯥꯔꯗ꯭ꯔꯥ? ꯃꯅꯝ ꯌꯥꯝꯅ ꯀꯜꯂꯤꯍꯦ꯫ ꯁꯤꯗꯤ ꯌꯥꯔꯣꯏ, ꯃꯅꯝꯗ ꯈꯪꯈꯤꯅꯤ꯫ ꯈꯪꯉꯣꯏ ꯇꯌꯥꯏ, ꯃꯁꯤꯒꯤ ꯍꯨꯁꯦ ꯍꯧꯖꯤꯛ ꯅꯝꯊꯤꯕꯩ ꯋꯥꯅꯤ꯫ ꯍꯣꯔꯦꯟ ꯆꯥꯅ ꯊꯛꯅꯕꯗ ꯍꯥꯞꯂꯀꯥꯟꯗꯗꯤ ꯅꯝꯗꯕꯅꯤ꯫ ꯊꯥꯖꯗ꯭ꯔꯒ ꯑꯩ ꯆꯥꯛ ꯈꯔꯗ ꯇꯣꯠꯂꯒ ꯄꯤꯔꯛꯀꯦ꯫ ꯇꯌꯥꯏ ꯆꯥꯔꯒ ꯌꯦꯡꯕꯤꯌꯨ꯫ ꯌꯥꯔꯦꯍꯦ ꯃꯁꯤ ꯑꯉꯥꯡꯁꯤꯁꯨ ꯑꯩ ꯁꯤꯍꯟꯅꯤꯡꯕ꯭ꯔꯥ ꯈꯪꯗꯦ꯫ ꯌꯥꯔꯦꯁꯦ ꯃꯣꯏ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯇꯧꯁꯤ꯫ ꯑꯩ ꯃꯣꯏ ꯌꯨꯝꯁꯤꯗ ꯆꯪꯗꯨꯅ ꯍꯥꯞꯂꯨꯒꯦ꯫ ꯅꯣꯏ ꯑꯅꯤ ꯃꯣꯏ ꯂꯥꯛꯄ ꯌꯦꯡꯉꯨ꯫ ꯂꯥꯛꯑꯗꯤ ꯎꯆꯦꯛꯀꯤ ꯃꯈꯣꯟꯗ ꯈꯣꯡꯉꯧꯀꯣ꯫ ꯍꯣꯏꯅꯦ ꯍꯨꯗꯣ ꯐꯖꯅ ꯄꯨꯀꯣ, ꯍꯩꯗꯣꯛꯀꯅꯤ ꯑꯃꯨꯛ꯫ ꯍꯣꯏ ꯈꯪꯅꯤꯗꯅ ꯃꯣꯏ ꯑꯍꯨꯝ ꯍꯨ ꯄꯤꯖꯔꯒ ꯍꯥꯠꯀꯦꯗꯣ꯫ ꯑꯗꯨꯒ ꯏꯪꯈꯣꯜꯁꯦ ꯌꯣꯟꯊꯣꯛꯂꯒꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯃꯜꯁꯨ ꯗꯃꯥꯗ ꯍꯦꯟꯒꯠꯂꯅꯤꯗꯣ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯁꯔꯦꯡ ꯊꯣꯡꯂꯒ ꯆꯥꯕꯗꯣ꯫ ꯑꯦ ꯊꯣꯡꯁꯤꯗꯤ ꯂꯣꯏꯅ ꯂꯣꯜꯂꯝꯃꯤꯅ ꯑꯩꯗꯤ ꯀꯥꯏ ꯆꯪꯗꯣꯏꯕ? ꯊꯣꯡꯅꯥꯎꯁꯦ ꯐꯛꯀꯥꯏꯔꯒ ꯆꯪꯂꯒꯦꯁꯦ꯫ ꯑꯁ ꯁꯤꯁꯨ ꯀꯜꯂꯤꯍꯦ, ꯑꯣꯟꯊꯣꯛꯅ ꯀꯟꯅ ꯄꯥꯜꯂꯤꯍꯦ꯫ ꯍꯨꯔꯥꯟꯕ ꯃꯤꯒꯤꯁꯨ ꯈꯔ ꯈꯟꯕ ꯌꯥꯏ꯫
ꯇꯟꯖꯥꯗꯨꯗ ꯎꯆꯦꯛ ꯃꯈꯣꯟ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯁ, ꯃꯣꯏ ꯂꯩ, ꯆꯥꯎꯔꯦꯟ ꯂꯩ, ꯑꯩ ꯆꯦꯜꯍꯧꯔꯒꯦ, ꯍꯨꯁꯦ ꯀꯣꯟꯅ ꯄꯤꯖꯔꯒꯦ, ꯀꯥꯏ ꯆꯦꯟꯅꯦ, ꯁꯃꯟꯁꯦ ꯂꯤꯠꯂꯒꯦ, ꯑꯁ ꯈꯦꯠꯂꯦ, ꯑꯌꯣ, ꯑꯇꯣꯝꯕꯅ ꯇꯥꯆꯧ ꯀꯩꯅꯣ, ꯇꯌꯥꯏꯁꯤꯅ ꯑꯁꯣꯝꯗ ꯀꯟꯅ ꯆꯦꯟꯈ꯭ꯔꯤꯁꯤꯅ, ꯃꯥꯏꯁꯦ ꯍꯨ ꯍꯥꯞꯂꯝꯕ ꯖꯥꯠꯂꯣ? ꯍꯨꯗꯤ ꯃꯈꯨꯠꯇ ꯄꯥꯏꯕ ꯎꯏꯗ, ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯄꯥꯈꯠꯅ ꯀꯟꯅ ꯆꯦꯟꯈ꯭ꯔꯤꯕ? ꯃꯣꯏ ꯀꯅꯥꯝꯇꯁꯨ ꯂꯥꯛꯇ꯭ꯔꯤ, ꯂꯥꯎ ꯍꯪꯉꯨꯁꯤ꯫ ꯇꯌꯥꯏ, ꯇꯌꯥꯏ, ꯀꯥꯏꯗ ꯂꯩꯈ꯭ꯔꯒꯦ? ꯏꯇꯩꯃ, ꯇꯌꯥꯏ ꯆꯪꯉꯛꯇ꯭ꯔꯣ ꯏꯃꯨꯡꯗ? ꯑꯩꯈꯣꯏ ꯕꯕꯥꯗꯤ ꯀꯥꯡꯈꯗ ꯂꯩꯕꯅꯤ꯫ ꯑꯦ, ꯀꯥꯡꯈꯗꯗꯤ ꯀꯩꯗꯧꯔꯤꯕ? ꯇꯌꯥꯏ, ꯇꯌꯥꯏ, ꯍꯥꯎ, ꯇꯥꯆꯧꯅ ꯋꯥꯔꯤ ꯁꯥꯁꯦ ꯊꯣꯛꯂꯛꯑꯣꯌꯦ, ꯊꯣꯛꯂꯛꯑꯣ, ꯀꯥꯡꯒꯁꯦ ꯂꯤꯟ ꯌꯥꯝꯅ ꯂꯩꯒꯟꯕꯅꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯂꯤꯟ ꯍꯥꯏꯕ? ꯉꯥꯏꯈꯣꯍꯦ, ꯑꯩ ꯊꯣꯛꯂꯛꯑꯦ꯫ ꯃꯈꯨꯔꯥ ꯑꯍꯨꯝꯗꯨ ꯑꯃꯨꯛ ꯄꯨꯜꯂꯤ꯫ ꯑꯍꯜ ꯑꯗꯨꯅ, ꯅꯪ ꯊꯕꯛꯇꯣ ꯄꯥꯡꯊꯣꯛꯑꯝꯃꯕꯣ? ꯀꯥꯏꯗꯩꯅꯣꯗ, ꯅꯣꯏ ꯑꯅꯤꯅ ꯎꯆꯦꯛꯀꯤ ꯃꯈꯣꯜꯗ ꯈꯣꯡꯉꯛꯄꯗꯨꯗ ꯆꯥꯎꯔꯦꯟ ꯀꯤꯗꯅ ꯀꯟꯅ ꯑꯗꯨꯝ ꯆꯦꯜꯂꯤ꯫ ꯑꯦ, ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯀꯩꯒꯤ ꯈꯣꯡꯗꯣꯏꯕ? ꯃꯣꯏ ꯂꯥꯛꯁꯨ ꯂꯥꯛꯇꯅ꯫ ꯑꯗꯨꯅꯗꯤ ꯅꯪ ꯍꯥꯞꯄꯝꯗ꯭ꯔꯦ ꯍꯨꯗꯣ? ꯍꯥꯞꯄꯝꯗ꯭ꯔꯦ? ꯑꯗꯨꯗꯤ ꯉꯁꯥꯏ ꯈꯣꯡꯂꯩꯗꯨꯗꯤ ꯑꯁꯦꯡꯕ ꯎꯆꯦꯛ ꯑꯣꯏꯔꯦꯀꯣ? ꯑꯗꯨꯗꯤ ꯇꯥꯆꯧ, ꯃꯣꯏ ꯂꯥꯛꯑꯝꯃꯗ꯭ꯔꯥ? ꯑꯃꯨꯛ ꯌꯦꯡꯂꯨꯒꯦ꯫ ꯑꯗꯣ ꯌꯥꯔꯣꯏꯅꯦ, ꯃꯣꯏꯒꯤ ꯊꯣꯡ ꯊꯣꯡꯅꯥꯎ ꯂꯣꯏꯅ ꯂꯣꯜꯂꯝꯃꯦ, ꯐꯛꯄꯁꯨ ꯉꯝꯗꯦ, ꯌꯥꯝꯅ ꯀꯜꯂꯦ꯫ ꯇꯣꯛꯑꯣ, ꯉꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯗꯤ ꯃꯥꯡꯖꯔꯁꯅꯨ, ꯃꯊꯪ ꯑꯃꯨꯛ ꯌꯦꯡꯂꯁꯤ꯫ ꯑꯁꯨꯝꯅ ꯃꯣꯏ ꯑꯍꯨꯝꯗꯨ ꯇꯟꯖꯥ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯊꯣꯏꯒ ꯆꯥꯎꯔꯦꯟꯒꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅꯈꯤꯕꯅ ꯃꯤꯒꯤ ꯐꯠꯇꯕ ꯑꯃꯠꯇ ꯎꯈꯤꯗ꯭ꯔꯦ꯫ ꯃꯤꯑꯣꯏ ꯈꯨꯗꯤꯡ ꯐꯅ ꯂꯣꯏꯅ ꯎꯈꯤꯕꯅ ꯃꯈꯨꯔꯥ ꯑꯍꯨꯝꯗꯨꯁꯨ ꯐꯅ ꯑꯗꯨꯝ ꯈꯟꯈ꯭ꯔꯦ꯫ ꯃꯈꯨꯔꯥ ꯑꯍꯟꯅ, ꯌꯥꯏꯃ, ꯑꯇꯣꯝꯕ, ꯂꯥꯎꯅꯦꯍꯦ, ꯇꯨ, ꯃꯣꯏ ꯑꯍꯨꯝꯁꯤꯅ ꯏꯪꯈꯣꯜ ꯃꯇꯣꯟꯁꯤꯗ ꯄꯣꯠ ꯆꯩ ꯊꯥꯔꯤꯉꯩꯁꯤꯗ ꯃꯃꯥꯡꯂꯣꯝꯗꯒꯤ ꯇꯨꯃꯤꯟꯅ ꯆꯪꯗꯨꯅ ꯃꯣꯏꯅ ꯆꯥꯅ ꯊꯛꯅꯕꯗ ꯍꯨꯗꯣ ꯍꯥꯞꯂꯨꯔꯣꯅꯦ꯫ ꯅꯌꯥꯝꯕꯗꯤ ꯃꯣꯏ ꯁꯤꯕꯁꯤ ꯉꯥꯏꯉꯝꯗ꯭ꯔꯦꯅꯦ, ꯊꯨꯅ ꯁꯤꯍꯟꯅꯤꯡꯉꯤꯅꯦ꯫ ꯉꯁꯤꯗꯤ ꯑꯇꯣꯝꯕ, ꯅꯪ ꯑꯣꯏꯅ ꯍꯥꯞꯄꯨꯔꯣ, ꯅꯪꯅ ꯑꯇꯣꯝꯕꯅꯤꯅ꯫ ꯍꯣꯏ ꯇꯌꯥꯏ, ꯑꯗꯨꯗꯤ ꯍꯨꯗꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯄꯤꯔꯣ꯫ ꯍꯨꯗꯤ ꯁꯤꯗ ꯂꯩꯔꯤꯅꯦ꯫ ꯑꯣ, ꯑꯩ ꯇꯧꯔꯨꯔꯒꯦ꯫ ꯃꯈꯨꯔꯥ ꯑꯇꯣꯝꯕꯗꯨꯅ ꯊꯣꯏꯒꯤ ꯌꯨꯝꯗ ꯇꯨꯃꯤꯟꯅ ꯆꯪꯂꯝꯃꯤ꯫ ꯊꯣꯏꯒ ꯆꯥꯎꯔꯦꯟꯒ ꯃꯃꯥꯒ ꯃꯣꯏ ꯑꯍꯨꯝꯗꯤ ꯌꯥꯝ ꯍꯔꯥꯎꯅ ꯅꯨꯡꯁꯤꯅ ꯄꯣꯠ ꯆꯩ ꯊꯥꯔꯤ꯫ ꯃꯈꯨꯔꯥ ꯑꯇꯣꯝꯕꯅ, ꯀꯔꯥꯏꯗ ꯍꯥꯞꯂꯝꯅꯦꯗꯤ? ꯑꯦ, ꯉꯥꯅꯤꯅꯦ꯫ ꯑꯣ, ꯉꯥꯁꯤꯒꯤ ꯃꯕꯨꯛ ꯃꯅꯨꯡꯗꯁꯨ ꯃꯁꯥꯗꯁꯨ ꯂꯣꯏꯅ ꯍꯥꯞꯆꯤꯜꯂꯝꯂꯒꯦ꯫ ꯁꯤꯔꯣꯀꯣ ꯅꯣꯏ, ꯁꯤ ꯆꯥꯔꯒ꯫ ꯁꯤꯈ꯭ꯔꯗꯤ ꯌꯥꯔꯦ, ꯑꯩ ꯊꯣꯛꯑꯒꯦ꯫ ꯊꯣꯏꯒꯤ ꯃꯃꯥꯅ, ꯊꯣꯏ, ꯆꯥꯎꯔꯦꯟ, ꯅꯕꯥꯅꯤ ꯃꯇꯦꯛ ꯁꯤꯃꯅ ꯊꯕꯤ ꯃꯔꯨꯗꯣ ꯊꯥꯖꯤꯜꯂꯝꯃꯨ, ꯏꯃꯥ ꯆꯥꯛ ꯊꯣꯡꯕꯤꯔꯒꯦꯀꯣ꯫ ꯏꯃꯥ, ꯑꯩ ꯊꯣꯡꯒꯦ ꯉꯁꯤꯗꯤ, ꯏꯃꯥꯒ ꯊꯣꯏꯒ ꯄꯣꯊꯥꯔꯣ, ꯊꯕꯤ ꯃꯔꯨꯁꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯅ ꯊꯥꯔꯁꯦ꯫ ꯂꯥꯎ, ꯊꯣꯏꯒꯤ ꯏꯃꯥꯒ꯫ ꯏꯕꯨꯡꯅ ꯊꯣꯡꯕ ꯍꯩꯒꯗ꯭ꯔꯅꯦ? ꯍꯩꯅꯤꯍꯦ, ꯑꯩ ꯄꯤꯛꯂꯤꯉꯩꯗ ꯑꯃꯨꯛ ꯑꯅꯤꯔꯛ ꯊꯣꯡꯈ꯭ꯔꯦ ꯆꯥꯛꯇꯤ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯏꯃꯥ ꯑꯗꯨꯝ ꯊꯣꯡꯕꯤꯔꯒꯦ꯫ ꯑꯗꯣ ꯏꯆꯥ ꯆꯥꯎꯔꯦꯟꯕꯨ ꯀꯔꯤ ꯌꯦꯟꯁꯥꯡ ꯆꯥꯅꯤꯡꯒꯦ? ꯏꯃꯥ ꯍꯥꯎꯅ ꯊꯣꯡꯕꯤꯔꯛꯀꯦ꯫ ꯊꯣꯏꯅ ꯆꯥꯅꯤꯡꯕꯗꯣ ꯆꯥꯅꯤꯡꯉꯦ ꯏꯃꯥ ꯑꯩꯗꯤ꯫ ꯊꯣꯏ, ꯀꯩ ꯆꯥꯅꯤꯡꯉꯦ? ꯑꯩꯗꯤ ꯏꯔꯣꯜꯂꯒ ꯉꯥ ꯌꯥꯏꯔꯒ ꯉꯥꯔꯣ ꯑꯣꯏꯅ ꯆꯥꯕꯗꯣ ꯌꯥꯝꯅ ꯆꯥꯅꯤꯡꯉꯤ꯫ ꯏꯃꯥ, ꯑꯩꯁꯨ ꯊꯣꯏꯅ ꯍꯥꯏꯔꯤꯁꯦ ꯆꯥꯅꯤꯡꯉꯤ꯫ ꯍꯣꯏ ꯍꯣꯏ, ꯏꯆꯥꯅ ꯑꯩꯒꯤ ꯏꯆꯥ ꯊꯣꯏ ꯅꯨꯡꯁꯤꯕꯁꯤꯗꯤ ꯀꯩꯗ ꯍꯥꯏꯔꯨꯅꯤ꯫ ꯑꯗꯨꯗꯤ ꯏꯔꯨꯖꯔꯒꯦ ꯍꯥꯟꯅ꯫ ꯍꯣꯏ ꯏꯃꯥ꯫ ꯏꯕꯣꯛ, ꯅꯪ ꯑꯩ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦ? ꯃꯌꯥꯝ, ꯃꯌꯥꯝ, ꯑꯁ, ꯍꯨꯌꯥꯝ ꯆꯥꯗꯅ ꯅꯨꯡꯁꯤ꯫ ꯑꯗꯨꯗꯤ ꯑꯩꯅ ꯍꯨ ꯆꯥꯔꯁꯨ ꯅꯪ ꯆꯥꯒꯗ꯭ꯔꯥ? ꯆꯥꯅꯤ, ꯑꯗꯣ ꯅꯪꯗꯤ ꯄꯤꯖꯔꯣꯏ, ꯍꯨ ꯑꯣꯏꯔꯗꯤ ꯑꯩꯅ ꯂꯣꯏꯅ ꯆꯥꯅꯤ꯫ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯀꯞꯄꯗꯤ? ꯀꯞꯀꯅꯨꯋꯣ꯫ ꯊꯣꯏ, ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯍꯥ? ꯅꯪꯅ ꯂꯣꯏꯅ ꯍꯨ ꯆꯥꯅꯤ ꯍꯥꯏꯔꯤ ꯅꯠꯇ꯭ꯔꯣ? ꯅꯪꯅ ꯂꯣꯏꯅ ꯆꯥꯔꯒ ꯅꯨꯡꯉꯥꯏꯅ ꯁꯤꯈ꯭ꯔꯒ ꯑꯩ ꯃꯊꯟꯇ ꯅꯪ ꯎꯕ ꯐꯪꯗꯅ ꯋꯥꯅ ꯊꯅꯝꯒꯦ ꯇꯧꯔꯤ ꯅꯠꯇ꯭ꯔꯥ? ꯅꯪ ꯌꯥꯝ ꯐꯠꯇꯦ꯫ ꯐꯥꯒꯤ ꯇꯧꯕꯅꯦꯍꯦ, ꯑꯩꯗꯤ ꯅꯪꯒ ꯍꯌꯦꯡ ꯈ꯭ꯋꯥꯡ ꯀꯣꯟꯈꯩ
ꯍꯅꯨꯔ ꯐꯥꯎꯕ ꯌꯥ ꯌꯥꯎꯗ꯭ꯔꯕ ꯋꯥꯈꯜꯀꯁꯦ ꯆꯣꯏꯔ ꯐꯥꯎꯕ ꯑꯩꯗꯤ ꯅꯪ ꯅꯨꯡꯁꯤꯗꯣꯏꯅꯤ ꯙꯃꯥꯗ. ꯑꯩꯁꯨ ꯃꯌꯥꯝ. ꯇꯟꯖꯥꯗꯨꯗ ꯃꯈꯨꯔꯥ ꯑꯍꯟꯒꯤ ꯅꯨꯄꯤ ꯑꯗꯨ ꯊꯣꯏꯒꯤ ꯏꯃꯥ ꯎꯅꯕ ꯂꯥꯛꯏ. ꯊꯣꯏꯒ ꯆꯥꯎꯔꯦꯟꯒ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯌꯦꯡꯂꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ. ꯊꯣꯏꯒꯤ ꯏꯃꯥꯁꯨ ꯏꯔꯨꯖꯕ ꯂꯣꯏꯗꯨꯅ ꯀꯌꯥꯝ ꯀꯨꯏꯔꯦ ꯂꯥꯛꯄ ꯅꯪꯗꯤ? ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯏꯆꯦ. ꯊꯣꯏꯒ ꯆꯥꯎꯔꯦꯟꯒ ꯎꯕꯗ ꯍꯔꯥꯎꯃꯟꯗꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯤꯕꯅꯤ. ꯑꯗꯣ ꯏꯆꯦ, ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ. ꯏꯆꯦ ꯍꯣꯏꯗ ꯑꯗꯨꯝ ꯂꯥꯛꯅꯤꯡꯉꯤ. ꯑꯗꯨꯗ ꯅꯣꯏ ꯅꯅꯥꯎꯄꯥꯗꯣ ꯏꯆꯦꯅ ꯍꯦꯟꯅ ꯈꯪꯂꯤꯗꯨꯅꯤ. ꯍꯣꯏ ꯆꯠꯂꯣ ꯆꯠꯂꯣ. ꯏꯆꯦ, ꯑꯩꯅ ꯍꯥꯏꯕꯗꯣ ꯈꯔ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ. ꯉꯁꯥꯏꯗꯨ ꯅꯅꯥꯎꯄꯥ ꯑꯇꯣꯝꯕꯗꯨ ꯏꯆꯦ ꯍꯣꯏꯗꯩ ꯊꯣꯛꯈꯤꯕ ꯎꯏ. ꯍꯣꯏ. ꯑꯗꯣ ꯁꯦ, ꯉꯥꯁꯦ ꯄꯨꯈꯣ ꯈꯔ, ꯑꯉꯥꯡꯁꯤꯡꯒ ꯆꯥꯃꯤꯟꯅꯅꯕ. ꯌꯥꯔꯦ, ꯏꯆꯦ ꯍꯣꯏ ꯆꯥꯔꯣ. ꯆꯥꯎꯔꯦꯟꯅ ꯏꯃꯥ, ꯂꯣꯏꯅ ꯄꯤꯈ꯭ꯔꯣ. ꯃꯣꯏꯗꯤ ꯃꯤ ꯌꯥꯝꯕꯅꯤꯅ ꯀꯣꯟꯅꯔꯣꯏ ꯆꯥꯕ. ꯑꯁꯨꯝꯅ ꯍꯨ ꯍꯥꯞꯄ ꯉꯥꯁꯤꯡꯗꯨ ꯂꯣꯏꯅ ꯄꯤꯈ꯭ꯔꯦ. ꯃꯈꯨꯔꯥꯒꯤ ꯅꯨꯄꯤꯗꯨꯅ ꯉꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯈꯔꯥꯏꯗ ꯂꯧꯔꯝꯃꯤ. ꯃꯈꯨꯔꯥꯒꯤ ꯅꯨꯄꯤꯅ ꯑꯩ ꯆꯥꯛ ꯆꯥꯅꯕ ꯑꯉꯥꯡꯈꯩ ꯑꯃꯨꯛꯇ ꯀꯧꯔꯨꯒꯦꯗ. ꯀꯥꯏꯗꯅꯣ ꯑꯃꯨꯛ? ꯑꯣ, ꯅꯆꯥ ꯑꯄꯠꯄꯁꯤꯡꯗꯣ ꯀꯧꯔꯨꯒꯦ ꯑꯃꯨꯛꯇ. ꯀꯥꯏꯗꯩ ꯉꯥꯅꯣ? ꯁꯤꯗꯤ ꯏꯅꯥꯎꯅꯨꯄꯥꯁꯤꯡꯒ ꯆꯥꯔꯨꯒꯦ ꯉꯁꯤꯗꯤ. ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯅꯤ. ꯑꯩꯈꯣꯏꯒꯤ ꯅꯤꯡꯕ ꯊꯨꯡꯕ ꯅꯨꯃꯤꯠꯅꯤ. ꯉꯥꯗꯨ ꯂꯣꯏꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ. ꯑꯃ ꯑꯅꯤ ꯊꯅꯝꯕꯗꯨꯅ ꯍꯧꯗꯣꯡꯅ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯦ. ꯃꯈꯨꯔꯥ ꯑꯍꯨꯝꯗꯨ ꯉꯥꯗꯨ ꯂꯣꯏꯅ ꯆꯥꯗꯨꯅ ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯉꯩ ꯃꯈꯨꯔꯥ ꯑꯍꯟꯒꯤ ꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯛꯇꯨꯅ ꯃꯣꯏ ꯃꯄꯥ, ꯉꯥꯗꯣ ꯂꯣꯏꯅ ꯄꯨꯕ꯭ꯔꯣ? ꯈꯔ ꯊꯝꯃꯝꯗꯥꯏꯅꯦ. ꯏꯆꯦꯅ ꯅꯨꯡꯁꯤꯗꯅ ꯑꯉꯥꯡꯈꯩꯒ ꯆꯥꯃꯤꯟꯅꯧꯅ ꯄꯤꯔꯛꯄꯅꯦꯕ. ꯑꯗꯨꯒ ꯅꯣꯏ ꯑꯍꯨꯝꯅ ꯂꯣꯏꯅ ꯍꯦꯛ ꯆꯥꯊꯣꯛꯄ ꯉꯝꯃꯦꯕ. ꯅꯣꯏ ꯑꯗꯨ ꯆꯥꯔꯒ ꯁꯤꯔꯨꯀꯣ ꯅꯣꯏ. ꯏꯇꯩꯃ, ꯉꯥꯁꯦ ꯊꯣꯏ ꯍꯣꯏꯒꯤ ꯆꯐꯨ ꯃꯊꯛꯇ ꯂꯩꯍꯧꯕꯗꯨꯔꯣ? ꯃꯥꯅꯦ. ꯅꯪꯗꯤ ꯀꯃꯥꯏꯅ ꯈꯪꯂꯤꯕꯅꯣ? ꯍꯥ? ꯑꯩꯅ ꯍꯨ ꯍꯥꯞꯄꯝꯕꯗꯨꯅꯦ. ꯀꯂꯛ ꯍꯦꯛ ꯄꯦꯜꯂꯤ. ꯃꯈꯨꯔꯥ ꯑꯍꯨꯝꯗꯨ ꯃꯐꯝ ꯑꯗꯨꯗ ꯏ ꯑꯣꯗꯨꯅ ꯂꯣꯏꯅ ꯁꯤꯔꯝꯃꯤ. ꯃꯣꯏ ꯑꯍꯨꯝꯒꯤ ꯅꯨꯄꯤ ꯑꯉꯥꯡꯈꯩꯅꯁꯨ ꯀꯔꯤꯝ ꯍꯥꯏꯔꯝꯗꯦ. ꯃꯣꯏ ꯑꯍꯨꯝꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡ ꯆꯥꯎꯔꯦꯟꯒ ꯊꯣꯏꯒꯅ ꯃꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯤ. ꯑꯗꯨꯒ ꯄꯨꯟꯅ ꯅꯨꯡꯁꯤꯅꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ.